ꯀꯥꯔꯇꯦꯟꯗꯒꯤ ꯄꯣꯠꯆꯩ ꯁꯤꯡꯗꯣ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯨ ꯏꯀꯨꯏ ꯀꯨꯏꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯃꯃꯥꯁꯤꯅ ꯀꯣꯜ ꯃꯌꯥꯝ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯟꯅ ꯋꯥꯔꯤꯗꯨ ꯐꯖꯅ ꯌꯨꯝ ꯌꯧꯔꯒ ꯇꯝꯂꯒꯦ ꯈꯟ ꯀꯣꯜꯗꯣ ꯄꯥꯏꯔꯨꯗ꯭ꯔꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ, ꯇꯝꯈ꯭ꯔꯦ꯫ ꯋꯥꯔꯤꯗꯨ ꯈꯛ ꯇꯥꯕꯗ ꯂꯥꯏꯖ ꯉꯥꯏꯍꯥꯛꯇꯤ ꯈꯪꯄꯥ ꯄꯥꯈꯠꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯐꯔꯦ ꯈꯜꯂꯛꯄꯗꯅ ꯇꯞꯅ ꯐꯥꯊꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯇꯨꯅ ꯆꯞ ꯆꯥꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯨꯔꯒꯦ ꯈꯟ ꯐꯤꯔꯦꯞꯄꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯛ ꯑꯃꯗꯤ ꯂꯥꯏꯖ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯗ ꯐꯥꯎꯕ ꯆꯪꯂꯨꯗ꯭ꯔꯤꯕꯅꯤ꯫ ꯁꯣꯐꯥꯗꯨꯗ ꯑꯗꯨꯃꯛ ꯐꯝꯅ ꯂꯥꯏꯖ ꯃꯥꯒꯤ ꯐꯥꯔꯁ ꯑꯦꯗ ꯀꯤꯠ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯅꯤꯛꯀꯤ ꯑꯁꯣꯛꯄꯗꯨ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯑꯃꯨꯛ ꯐꯖꯅ ꯔꯣꯂꯔ ꯕꯦꯟꯗꯦꯖꯇꯨꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯤ꯫ ꯃꯈꯨꯠ ꯊꯥꯡꯗꯕꯁꯨ ꯌꯥꯗ ꯕꯦꯟꯗꯦꯖꯇꯨꯅ ꯑꯗꯨꯃꯛ ꯈꯔ ꯁꯥꯡꯅ ꯁꯦꯠꯂꯒ ꯔꯥꯎꯟ ꯑꯣꯏꯅ ꯀꯤꯗꯨꯅ ꯁꯦꯝꯂꯒ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯊꯤꯡꯖꯤꯜꯂꯒ ꯉꯛꯁꯝꯗ ꯌꯥꯜꯂꯤ꯫ ꯅꯤꯛ ꯃꯈꯨꯠꯇꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯏꯖꯗ ꯃꯣꯟꯁꯤꯜꯂꯤ꯫ "ꯀꯗꯥꯏ ꯌꯦꯡꯒꯦꯁꯦ, ꯆꯤꯟꯗ ꯇꯠꯈꯤꯗꯥꯏꯅꯦ, ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ"꯫ ꯂꯥꯏꯖ ꯅꯤꯛꯀꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ "ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯕ, ꯈꯤꯇꯪ ꯈꯛꯇꯅꯤ, ꯑꯗꯨꯝ ꯐꯈ꯭ꯔꯅꯤ"꯫ "ꯅꯨꯡꯉꯥꯏꯇꯦꯗ, ꯍꯦꯟꯅ ꯊꯨꯅ ꯐꯅꯕ ꯍꯤꯗꯥꯛ ꯈꯔ ꯍꯥꯞꯁꯤ"꯫ "ꯌꯥꯔꯦꯕ ꯇꯨ ꯐꯈ꯭ꯔꯦꯕ ꯂꯣꯏꯅ, ꯅꯥꯁꯨ ꯅꯥꯕꯤꯗꯦ"꯫ "ꯉꯁꯥꯏ ꯏ ꯊꯣꯛꯈ꯭ꯔꯤꯗꯨꯗꯤ"꯫ "ꯈꯤꯇꯪꯅꯦ ꯍꯥꯏꯕ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ"꯫ "ꯐꯔꯦ ꯅꯪꯅꯕꯨ ꯐꯔꯦ ꯍꯥꯏꯗꯤ"꯫ "ꯀꯥꯁꯦ ꯀꯗꯣꯝꯗ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯄꯣꯠꯆꯩꯁꯤꯡꯁꯦ ꯊꯥꯡꯂꯒꯦ"꯫ ꯌꯥꯔꯦ, ꯍꯣꯔꯦꯟꯅꯦ ꯐꯤꯔꯦꯞꯄ ꯏꯕꯥꯅꯤ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯡꯖꯔꯒꯦ"꯫ "ꯐꯤꯔꯦꯞꯄꯁꯨ ꯋꯥꯔꯝꯃꯅꯤ ꯍꯥꯏꯔꯨꯔꯅꯨ, ꯑꯩ ꯁꯨꯝ ꯇꯧꯔꯒꯦꯕ"꯫ "ꯀꯥꯟꯅꯗꯦꯀꯣ, ꯏꯔꯦꯟ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯆꯥꯛ ꯂꯥꯝꯃꯕꯣ, ꯆꯥꯔꯒꯦꯔꯣ"꯫ "ꯍꯣꯔꯦꯟ ꯀꯣꯟꯅ ꯄꯨꯟꯅ ꯆꯥꯁꯦ"꯫ ꯐꯝꯂꯝꯕꯗꯒꯤ ꯅꯤꯛꯇꯣ ꯍꯧꯒꯠꯂꯒ "ꯂꯥꯛꯑꯣ"꯫ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯂꯥꯏꯖꯁꯨ ꯇꯨꯡ ꯋꯥꯏꯔꯞ ꯑꯗꯨꯃꯛ ꯏꯟꯅꯩ꯫ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯀꯥꯔꯤꯕ ꯁ꯭ꯇꯦꯔꯗꯨꯗ ꯀꯥꯔꯛꯄꯅꯤ, ꯀꯩꯁꯨ ꯍꯥꯏꯗ ꯂꯥꯏꯖꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯤꯛ ꯔꯨꯝ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯍꯥꯟꯅ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯥꯎꯋꯤ ꯔꯨꯝꯗꯨ, ꯃꯔꯥꯡ ꯀꯥꯏ, ꯃꯤ ꯂꯩꯅꯗꯕꯒ ꯄꯣꯠꯆꯩꯁꯤꯡꯁꯨ ꯇꯅꯥꯟ ꯃꯆꯤ ꯂꯦꯡꯗ ꯂꯩ꯫ ꯅꯤꯛ ꯅꯥꯀꯜ ꯋꯥꯏꯔꯞ ꯆꯪꯈꯤꯗꯨꯅ ꯔꯨꯝꯗꯨꯒꯤ ꯕꯜꯕꯇꯨ ꯑꯣꯟ ꯇꯧꯏ꯫ ꯃꯝꯂꯤ ꯌꯦꯡꯕꯗ ꯑꯗꯨꯛ ꯐꯖꯈꯤꯕꯗꯨ ꯕꯜꯕꯇꯨꯃꯒ ꯉꯥꯜꯂꯛꯄꯗꯗꯤ ꯍꯦꯟꯅ ꯃꯉꯥꯜ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯆꯥꯎꯅ ꯂꯩꯔꯤꯕ ꯀꯔꯇꯦꯟꯗꯨꯃꯁꯨ ꯅꯥꯀꯜ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯗꯣꯛꯂꯒ ꯊꯝꯃꯤ꯫ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯂꯛꯄꯅ ꯐꯃꯨꯡ ꯊꯥꯔꯤꯕꯗꯨ ꯑꯃꯨꯛ ꯊꯦꯡꯅꯩ꯫ ꯃꯗꯨꯁꯨ ꯇꯅꯥꯜꯂꯤ, ꯂꯩꯔꯤꯕ ꯕꯦꯗꯁꯤꯠ, ꯕꯦꯗ ꯀꯣꯚꯔ, ꯄꯤꯂꯣ ꯑꯉꯧꯕ ꯃꯆꯨꯒꯤ ꯉꯥꯛꯇ ꯑꯣꯏ꯫ ꯃꯥꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯅꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯀꯥ ꯑꯣꯏꯔꯝꯕꯅꯤ, ꯉꯁꯤꯗꯒꯤ ꯏꯕꯥꯅꯤꯒꯤ ꯀꯥ ꯑꯣꯏꯔꯅꯤ"꯫ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨ ꯐꯠꯂꯞ ꯌꯦꯡꯂꯒ "ꯑꯩꯅ ꯂꯩꯅꯗ꯭ꯔꯁꯨ ꯏꯃꯥꯁꯤꯅ ꯅꯨꯡꯇꯤꯒꯤ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯄꯛꯍꯟꯗ ꯁꯦꯡꯗꯣꯛꯄꯅꯤ"꯫ ꯁꯤꯗ ꯂꯩꯇꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ"꯫ ꯅꯤꯛ ꯍꯥꯏꯐꯦꯠ ꯈꯟꯕꯒꯤ ꯃꯇꯧ ꯎꯠꯂꯤ꯫ ꯀꯨꯏꯔꯦꯗ, ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯛꯇꯕ꯫ ꯂꯥꯎ, ꯑꯁꯣꯝꯗ ꯌꯦꯡꯁꯤ"꯫ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯔꯛꯏ꯫ ꯀꯥꯒ ꯇꯥꯏꯅꯕꯗꯨ ꯒ꯭ꯂꯥꯁ ꯗꯣꯔ ꯍꯥꯞꯄꯅꯤ꯫ ꯍꯥꯡꯂꯒ ꯕꯦꯜꯀꯣꯅꯤꯗꯨꯗ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯦꯞꯄꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯍꯥꯏꯊꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯅꯨꯡꯁꯥ ꯊꯣꯛꯂꯕꯁꯨ ꯁꯥꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯃꯗꯨꯅ ꯍꯦꯟꯅ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯕꯒꯨꯝ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯗꯨꯗ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨꯗꯤ ꯅꯤꯛꯇ ꯁꯨꯝ ꯊꯝꯂꯤ꯫ ꯅꯤꯛ ꯂꯥꯏꯖ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯧꯏ꯫ "ꯀꯩꯗꯧꯔꯦ"꯫ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯃꯈꯥ ꯈꯖꯤꯛ ꯂꯨꯞꯊꯈꯤ, ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ꯫ "ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯒꯦ"꯫ "ꯑꯩꯉꯣꯟꯗ"꯫ "ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯃꯥꯟꯅꯗꯦ"꯫ "ꯑꯩꯕꯣ, ꯀꯩꯗ ꯃꯥꯟꯅꯗ꯭ꯔꯤꯕ"꯫ "ꯌꯨꯝꯁꯤ ꯎꯔꯒ ꯔꯦꯟꯇ ꯂꯩꯔꯝꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯛꯏ, ꯏꯁꯥ ꯏꯇꯣꯝꯇ"꯫ "ꯃꯃꯥꯡꯗꯗꯤ ꯍꯪꯗꯕ"꯫ "ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ"꯫ "ꯍꯧꯖꯤꯛꯅ ꯌꯥꯝ ꯈꯟꯖꯤꯜꯂꯤꯔꯕ"꯫ "ꯈꯟꯖꯤꯟꯒꯅꯨ" ꯍꯥꯏꯔꯒ ꯃꯆꯤꯟꯈꯛ ꯂꯦꯡꯂꯒ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ "ꯑꯩꯅ ꯈꯪꯗꯕ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ ꯅꯪꯗꯤ"꯫ ꯅꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕꯗꯨ꯫ ꯃꯥꯁꯨ ꯈꯪꯁꯤꯟꯅꯗ ꯍꯪꯂꯛꯏ꯫ "ꯀꯩ ꯈꯪꯉꯤꯕ"꯫ "ꯅꯣꯕꯦꯜꯁꯨ ꯏꯔꯝꯃꯤ, ꯑꯦꯋꯥꯔꯗꯁꯨ ꯐꯪꯂꯤ, ꯊꯥꯖꯗꯕ ꯉꯥꯛꯇ"꯫
ꯅꯤꯛ ꯃꯁꯥꯗꯣ ꯄꯤꯂꯔꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯔꯒ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯁꯤꯒꯤꯁꯨ ꯋꯥꯔꯤ ꯂꯩꯗ, ꯌꯥꯝ ꯅꯨꯡꯁꯤꯕ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯕ ꯃꯥꯒꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩꯅ ꯏꯈꯤꯕꯅꯤ꯫ ꯏꯅꯤꯡꯕꯒꯤ ꯏꯊꯤꯜ ꯄꯣꯛꯍꯟꯕꯁꯨ ꯃꯥꯅꯅꯤ, ꯃꯍꯥꯛꯅ, ꯅꯨꯔꯥ ꯃꯍꯥꯛꯅ꯫ ꯅꯤꯛ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯔꯤ꯫ ꯅꯪꯕꯨꯅꯤ꯫ ꯂꯥꯏꯖ ꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯏ꯫ ꯀꯩꯒꯤ? ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯅꯨꯔꯥꯋꯣ ꯅꯪꯕꯨꯅꯤ꯫ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯁꯨ ꯋꯥꯍꯪ ꯑꯃꯗꯤ ꯂꯣꯏꯅꯩ꯫ ꯍꯟꯗꯛꯇꯤ ꯅꯤꯛ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯄꯥꯎꯈꯨꯝ ꯍꯥꯏꯔꯛꯏ, ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯦꯕ? ꯂꯥꯏꯖꯁꯨ ꯅꯤꯛꯇ ꯇꯊꯛ ꯌꯦꯡꯂꯛꯏ꯫ ꯅꯤꯛꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯉꯥꯏꯔꯦ ꯍꯥꯏꯕꯒꯨꯝ ꯂꯩ꯫ ꯂꯥꯏꯖ ꯍꯥꯟꯅꯒꯨꯝ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯨꯞꯊꯈꯤ꯫ ꯋꯥꯍꯩ ꯑꯃ ꯑꯅꯤꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯈꯨꯠꯀꯤ ꯑꯁꯣꯛꯄ ꯐꯕꯒ꯫ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯕ ꯋꯥꯗꯣꯔꯤꯌꯦ? ꯉꯥꯏꯕ ꯋꯥꯔꯗꯤ ꯍꯣꯔꯦꯟ ꯍꯣꯡꯉꯁꯤ꯫ ꯂꯥꯏꯖꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ꯫ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯔꯤ꯫ ꯌꯥꯗꯕ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯁꯨꯛꯆꯤꯟꯕꯨ ꯁꯤꯖꯤꯟꯅꯔꯣꯏ꯫ ꯅꯪꯅ ꯁꯈꯤ꯫ ꯍꯥꯏꯔꯒ ꯅꯤꯛ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯜꯂꯒ ꯅꯣꯛꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯅꯣꯛꯇꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯟꯕ ꯑꯣꯏ꯫ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨ ꯅꯞꯁꯤꯟꯅꯔꯒ ꯅꯥꯀꯜꯗ ꯈꯖꯤꯛ ꯆꯤꯡꯏ꯫ ꯃꯃꯥꯏꯗꯨꯁꯨ ꯅꯥꯀꯜ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯂꯩ꯫ ꯅꯤꯛꯅ, ꯇꯥꯕ꯭ꯔꯣ? ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯁꯠ ꯂꯩꯁꯤꯜꯂꯤ꯫ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯃꯤꯠꯌꯦꯡꯗꯨ ꯃꯉꯣꯟꯗ ꯊꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ꯫ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯏꯟꯊꯈꯤ꯫ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯏꯟꯈꯠꯂꯤ꯫ ꯃꯃꯥꯏꯗꯨ ꯏꯟꯈꯠꯄꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯅꯤꯛꯁꯨ ꯅꯣꯛꯃꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯕꯗꯨꯗ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ꯫ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ? ꯂꯥꯏꯖ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯇꯥꯅꯤꯡꯕ꯭ꯔꯣ? ꯌꯥꯝ ꯐꯖꯩ꯫ ꯌꯥꯔꯦ꯫ ꯍꯥꯏꯐꯦꯠꯁꯨ ꯅꯣꯛꯏ꯫ ꯌꯥꯔꯕꯣ? ꯌꯥꯔꯦ꯫ ꯑꯩꯗꯤ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯨꯝꯃꯒꯦ꯫ ꯍꯥꯏꯔꯒ ꯂꯥꯏꯖ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯅꯤꯛꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ ꯀꯥꯏꯗꯅꯣ? ꯃꯈꯥꯗ ꯀꯨꯝꯃꯨꯒꯦ꯫ ꯀꯨꯝꯈꯤꯅꯨ, ꯁꯤꯗ ꯁꯨꯝ ꯂꯩꯌꯨ, ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤ ꯅꯥꯛꯇ꯫ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ? ꯁꯤꯗꯤ ꯁꯨꯝ ꯏꯅꯥꯛꯇ ꯅꯞꯁꯤꯜꯂꯒ ꯊꯝꯅꯤꯡꯉꯛꯏꯕꯣ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯏꯃꯥꯅ ꯑꯩ ꯊꯣꯛꯂꯛꯇꯦꯅ ꯈꯜꯂꯝꯃꯅꯤ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯖꯁꯅꯨ ꯈꯜꯂꯝꯗꯣꯏꯅꯤ꯫ ꯌꯥꯝꯕꯨꯡꯅ ꯈꯪꯕꯤꯔꯤꯕ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯩ ꯈꯛꯇ ꯉꯥꯏꯔꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯝꯗ ꯃꯨꯟꯅ ꯈꯪꯗꯕꯁꯤ꯫ ꯈꯪꯗꯕ ꯄꯨꯝꯕꯁꯨ ꯁꯦꯡꯅ ꯈꯪꯍꯜꯂꯤꯁꯤꯗꯤ ꯑꯇꯣꯞꯄ ꯆꯤꯡꯅꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥ? ꯈꯪꯗꯦ ꯑꯩ꯫ ꯀꯩ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯊꯥꯏꯅ ꯏꯕꯥꯅꯤ ꯊꯦꯡꯅꯕꯗꯣ ꯑꯩ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯁꯦꯀꯦꯟ ꯇꯥꯏꯝ ꯊꯦꯡꯅꯕꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯩꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯅꯨꯃꯤꯠꯇꯨꯔꯥ? ꯈꯪꯗꯦ, ꯀꯔꯝꯕ ꯍꯥꯏꯁꯤꯔꯥ? ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯠꯇ ꯁꯨꯝ ꯎꯗꯨꯅ ꯂꯩ꯫ ꯃꯤꯠꯅ ꯀꯨꯞꯄ ꯈꯨꯗꯤꯡꯁꯨ ꯑꯗꯨꯝ ꯎꯏ꯫ ꯅꯪꯒꯤ ꯍꯁꯕꯦꯟꯁꯦ ꯌꯥꯝ ꯂꯩꯗ꯭ꯔꯅꯦ? ꯀꯥꯔꯟ ꯑꯗꯨꯛ ꯇꯥꯔꯝꯒꯅꯤ ꯑꯩ ꯈꯜꯂꯨꯗꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯉꯥꯎꯔꯛꯄ꯭ꯔꯣ? ꯉꯥꯎꯏ, ꯍꯦꯜꯂꯤꯗ, ꯌꯥꯝ ꯍꯦꯜꯂꯤ ꯃꯇꯝꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯇꯜꯂꯕ꯭ꯔꯣ? ꯍꯧꯖꯤꯛꯂꯣ? ꯈꯜꯂꯤꯅꯦ꯫ ꯃꯇꯝꯗꯨꯗ ꯑꯗꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯅꯕꯁꯨ ꯂꯩꯔꯛꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯡꯗꯅ ꯁꯦꯟꯅꯕꯤꯗꯧꯕ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅ ꯃꯀꯣꯛꯇꯒꯤ ꯃꯥꯍꯧꯔꯁꯤꯔꯥꯅ ꯈꯜꯂꯤꯕ꯫ ꯏꯁ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯁꯦꯟꯅꯕꯤꯅꯤ ꯍꯥꯏꯈ꯭ꯔꯒꯦ? ꯔꯦꯂꯤꯡꯗ ꯉꯥꯔꯝꯕ ꯅꯤꯛꯇꯨ ꯈꯔ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯃꯥꯡꯑꯣꯏꯔꯞ ꯆꯈꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯈꯨꯠ ꯅꯥꯝꯃꯗꯨꯅ ꯈꯪꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯍꯥꯏꯐꯦꯠ ꯊꯤꯡꯖꯤꯜꯂꯒ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯉꯥꯎꯕꯗ ꯌꯥꯝ ꯊꯤꯅ ꯁꯦꯟꯅꯕ ꯍꯩꯗꯧꯕꯤ ꯑꯃ ꯌꯦꯡꯍꯧꯕꯅ ꯐꯗꯣꯏꯔꯣ ꯑꯗꯨꯗꯤ? ꯋꯥꯗꯨꯗ ꯍꯟꯗꯛꯇꯤ ꯂꯥꯏꯖꯗꯨ ꯅꯤꯛꯇ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯁꯥꯎꯔꯞ ꯇꯧꯅ ꯃꯈꯨꯠꯇꯨ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄꯒ ꯅꯤꯛꯁꯨ ꯅꯣꯛꯈꯤ ꯃꯐꯝꯗꯨꯗꯒꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯃꯇꯨꯡꯗ ꯇꯥꯅꯔꯤ꯫ ꯅꯤꯛꯁꯨ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯆꯦꯜꯂꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯇꯦꯔꯦꯁ ꯇꯝꯅ ꯆꯦꯟꯈꯠꯂꯤ꯫ ꯀꯟꯅ ꯆꯦꯟꯕꯃꯛꯁꯨ ꯅꯠꯇꯦ, ꯃꯈꯣꯡ ꯈꯔ ꯌꯥꯡꯅ ꯊꯥꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯊꯛꯀꯤ ꯑꯍꯥꯡꯕ ꯃꯐꯝꯗꯨ ꯌꯧꯕꯒ ꯃꯇꯥꯏ ꯋꯥꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯊꯛꯇꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯀꯟꯅ ꯁꯤꯠꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯗꯕꯅ ꯂꯥꯏꯖ ꯏꯜꯂꯤꯕ ꯐꯤꯗꯨ ꯀꯟꯅ ꯐꯥꯖꯤꯜꯍꯧꯗꯦ꯫ ꯑꯀꯟꯕ ꯃꯥꯂꯪꯒꯤ ꯁꯥꯎꯝꯗ ꯃꯁꯥꯗ ꯀꯨꯞꯂꯝꯕ ꯐꯤ ꯈꯪꯍꯧꯗ ꯃꯥꯂꯪꯗ ꯄꯥꯏꯊꯣꯛꯈꯤꯕꯗꯨꯗ ꯇꯥ ꯐꯥꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯅꯤꯛ ꯍꯥꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔꯤꯉꯩ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯝꯗꯨꯅ ꯐꯤꯗꯨꯕꯨ ꯐꯥꯔꯤ꯫
ꯃꯈꯣꯏꯅ ꯄꯥꯏꯈ꯭ꯔꯕ ꯐꯤꯗꯨꯕꯨ ꯅꯨꯔꯥꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯊꯝꯂꯛꯏ꯫ ꯑꯀꯟꯕ ꯃꯥꯂꯪꯗ ꯍꯥꯏꯅ ꯍꯨꯝꯂꯤꯕ ꯁꯝꯂꯥꯡ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤꯕ ꯈꯔꯗꯨꯅ ꯃꯤꯠ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯕ ꯌꯥꯍꯟꯗ꯭ꯔꯤ ꯑꯗꯨꯛ ꯃꯉꯥꯎ ꯊꯤꯗꯀꯣ ꯃꯥꯂꯪ ꯃꯅꯥꯍꯛꯁꯨ꯫ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯐꯤꯗꯨꯕꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯃꯉꯣꯟꯗ꯫ ꯀꯟꯅ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯅꯦꯝꯊꯈꯤ꯫ ꯑꯁꯤꯠ ꯑꯋꯥꯟ ꯊꯥ ꯑꯣꯏꯕꯒꯤ ꯑꯃꯨꯛ ꯀꯟꯅ ꯍꯦꯛ ꯈꯪꯍꯧꯗ ꯁꯤꯜꯂꯛꯄꯅꯤ꯫ ꯅꯤꯛꯁꯨ ꯂꯦꯞꯂꯝꯕꯗꯒꯤ ꯇꯦꯔꯦꯁꯇꯨꯒꯤ ꯃꯇꯥꯏ ꯋꯥꯏꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗꯨꯗ ꯂꯦꯞꯄꯤ꯫ ꯐꯥꯒꯤ ꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯤꯛꯅ꯫ ꯀꯩ ꯈꯜꯂꯤꯒꯦꯕ? ꯂꯥꯏꯖ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯤ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ? ꯈꯔ ꯉꯥꯎꯗꯣꯔꯤꯕꯣ ꯍꯟꯅꯨꯔꯀꯥꯟꯁꯤꯗ? ꯑꯩꯕꯣ ꯑꯁꯨꯛ ꯌꯪ ꯑꯣꯏꯔꯤꯁꯤꯗꯤ? ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯊꯥꯏꯅꯗꯤ ꯏꯕꯥꯅꯤꯁꯤ ꯄꯨꯔꯥ ꯍꯦꯟꯖꯤꯟꯅꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯎꯔꯒ ꯏꯁꯧ ꯌꯥꯝ ꯂꯥꯡꯗꯥꯏꯅꯦ? ꯌꯥꯝ ꯈꯠꯅꯈꯤꯕꯅꯦ ꯑꯩꯒꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅꯕꯨ ꯑꯩꯉꯣꯟꯗ ꯀꯦꯟꯁꯤꯜꯂꯛꯏ꯫ ꯅꯩꯔꯦꯍꯦ꯫ ꯀꯔꯥꯏꯗ ꯈꯦꯠꯅꯩꯕ? ꯑꯩꯅ ꯈꯜꯂꯤ ꯅꯨꯡꯁꯤ, ꯅꯪꯅ ꯈꯜꯂꯤ ꯌꯦꯛꯅꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯧꯔꯤ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯕꯨ ꯕꯤꯇ꯭ꯋꯤꯟ ꯌꯨ ꯑꯦꯟ ꯃꯤ꯫ ꯃꯁꯛ ꯈꯪꯗꯕ ꯃꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯡꯁꯤꯊꯣꯛꯀꯗꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯈꯪꯉꯕꯅꯤꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯔꯦ ꯀꯥꯏꯌꯨ꯫ ꯅꯨꯡꯁꯤꯗꯦ? ꯀꯩ ꯍꯥꯏꯔꯤꯕꯗꯨꯅ? ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯌꯥꯔꯣꯏꯗ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯤꯁꯦ ꯅꯪꯗꯤ ꯄꯦꯜꯂꯝꯒꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯕꯨ ꯁꯥꯎꯍꯜꯂꯣꯏꯗꯕ ꯑꯃ ꯊꯤꯔꯨꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯖꯅ ꯃꯥꯕꯨ ꯑꯗꯨꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯟꯕꯁꯤ꯫ ꯋꯥꯗꯨꯗ ꯅꯤꯛꯇꯨ ꯇꯍꯥ ꯂꯥꯏꯖꯒꯤ ꯃꯥꯡꯗ ꯊꯠꯆꯤꯜꯂꯤ꯫ ꯀꯥꯏꯗꯅꯣ? ꯀꯩꯅꯣ? ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ꯫ ꯆꯥꯛꯍꯟꯕꯤꯒ ꯇꯧꯏ꯫ ꯆꯥꯛꯍꯟꯗꯦ? ꯌꯥꯝ ꯍꯩꯅ ꯅꯪꯗꯤ꯫ ꯑꯩ ꯀꯨꯝꯃꯒꯦ꯫ ꯆꯠꯄ ꯍꯧꯔꯝꯕꯗꯨ ꯅꯤꯛꯅ ꯈꯨꯗꯥꯡꯗ ꯑꯃꯨꯛ ꯄꯥꯏ꯫ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯀꯩꯗꯧꯕ? ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯤꯗ ꯁꯨꯝ ꯂꯩꯌꯣ ꯑꯗꯨꯗꯤ꯫ ꯃꯄꯥꯜ ꯊꯣꯛꯇꯦ ꯍꯥꯏꯔꯛꯀꯅꯤ, ꯐꯖꯗꯦ꯫ ꯏꯕꯥꯅꯤ ꯇꯧꯗꯧꯕ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯤ, ꯑꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯣꯏ꯫ ꯀꯩ ꯊꯕꯛ ꯇꯧꯗꯣꯏꯕ? ꯀꯥ ꯂꯣꯏꯁꯤꯟꯗꯣꯏꯁꯤꯗꯤ꯫ ꯅꯪꯅ ꯁꯦꯡꯗꯣꯛꯄ, ꯑꯩꯅ ꯄꯣꯠ ꯊꯥꯡꯖꯤꯟꯕ, ꯅꯪꯅ ꯃꯐꯝ ꯆꯥꯅ ꯊꯝꯕ, ꯑꯩꯅ ꯃꯑꯣꯡ ꯇꯥꯕ꯭ꯔꯥ ꯌꯦꯡꯕ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤꯗ꯫ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯋꯥꯗꯨꯗ꯫ ꯌꯥꯝꯕꯨꯡꯗꯤ ꯈꯨꯠꯁꯦ ꯌꯥꯗꯅ ꯀꯃꯥꯏ ꯊꯥꯡꯗꯣꯏꯕ? ꯅꯥꯃꯗꯤ ꯌꯥꯏꯁꯤꯗꯤ, ꯁꯤꯅ ꯍꯦꯛꯇ ꯊꯥꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯆꯧꯕ ꯉꯝꯃꯣꯏꯗꯕꯁꯨ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯉꯝꯖꯔꯣꯗ ꯍꯥꯏꯔꯛꯎ꯫ ꯋꯥꯍꯩꯗꯨꯅ ꯄꯥꯡꯒꯜ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯀꯥꯁꯦ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯤꯒꯦ꯫ ꯄꯥꯎꯈꯨꯝꯗꯨꯗ ꯂꯥꯏꯖ ꯋꯥ ꯉꯥꯡꯂꯛꯇ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯝꯗ ꯃꯈꯥꯗ ꯑꯣꯏꯅ ꯄ꯭ꯔꯞ ꯀꯨꯝꯈ꯭ꯔꯦ꯫ ꯅꯤꯛꯁꯨ ꯅꯧꯃꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯤꯁꯨꯝꯗ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯂꯦꯞꯍꯧꯔꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯅꯤ꯫ ꯁꯣꯝꯗ ꯃꯤꯔꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯡꯁꯥ ꯈꯔ ꯍꯥꯏꯖꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯨꯔꯕ ꯏꯁꯤꯡꯗꯨ ꯊꯥꯛ ꯅꯥꯏꯅ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯀꯨꯝꯐꯝ ꯁꯦꯝꯂꯤꯕꯗꯨꯗ ꯊꯝꯗꯨꯅ ꯃꯥꯁꯨ ꯐꯝꯗꯨꯅ ꯂꯩ꯫ ꯃꯤꯠꯌꯦꯡꯗꯨꯅ ꯄꯥꯛꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯝꯃꯤ꯫ ꯐꯝꯅ ꯃꯈꯨꯠꯅ ꯈꯗꯥꯡꯁꯨ ꯅꯝꯂꯤꯕꯅꯤ꯫ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯕ ꯃꯁꯝꯗꯨꯁꯨ ꯐꯝꯕꯗꯨꯗ ꯂꯩꯃꯥꯏꯁꯨ ꯌꯧꯅ ꯆꯣꯟꯊꯅ ꯇꯥꯔꯤ꯫ ꯁꯥꯏ ꯈꯔ ꯑꯃꯗꯤ ꯃꯥꯡꯂꯣꯝꯗ ꯄꯨꯔꯛꯇꯨꯅ ꯊꯥꯗꯩ꯫ ꯃꯥꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯐꯝꯗꯨꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗꯅꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕꯗꯨ꯫ ꯀꯅꯥ ꯉꯥꯏꯔꯤꯕ? ꯏꯈꯪ ꯈꯪꯉꯤ꯫ ꯃꯃꯥꯏꯗꯨ ꯇꯨꯡꯂꯣꯝꯗ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯐꯤꯔꯦꯞꯄ ꯂꯤꯞꯂꯝꯃꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯤ꯫ ꯏꯉꯛꯉꯛꯄꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯗꯧ ꯐꯖꯕ ꯅꯨꯄꯥ ꯑꯝꯇ ꯎꯗ꯭ꯔꯤꯕꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯋꯥꯍꯩꯗꯨꯗ ꯃꯤꯔꯥ ꯃꯤꯠꯌꯦꯡ ꯍꯣꯡꯈꯤ, ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯃꯈꯥꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯁꯅꯥꯕꯨꯟ ꯄꯥꯏꯈꯠꯂꯤ꯫ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯊꯩꯗꯨꯅ ꯆꯠꯄ ꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯅ ꯈꯥꯝꯂꯛꯏ꯫ ꯑꯩ ꯂꯦꯞꯄꯤꯁꯤ ꯎꯗ꯭ꯔꯕꯣ ꯍꯥꯏꯁꯦ? ꯃꯤꯔꯥ, ꯉꯥꯏꯈꯨꯑꯣ꯫ ꯀꯩ ꯍꯥꯏꯒꯦ? ꯇꯨꯡ ꯍꯟꯅꯗꯤ ꯑꯣꯟꯊꯣꯛꯂꯨꯗꯗꯨꯃꯛ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯍꯪꯉꯨꯕꯅꯤ꯫ ꯑꯁ, ꯁꯤꯗꯤꯕ ꯑꯩ ꯑꯣꯏꯅ ꯀꯣꯛ ꯆꯥꯛꯂꯛꯇꯧꯔꯦꯗ꯫ ꯆꯦꯅꯦꯜ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯗꯣꯏꯔꯥ ꯈꯪꯗꯦꯕ꯫ ꯑꯗꯨꯝꯅ ꯐꯤꯔꯦꯞꯄꯅ ꯏꯄꯦꯟ ꯄꯦꯟꯖꯗ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯤꯔꯥꯗꯨ ꯀꯅꯥꯁꯨ ꯎꯍꯟꯗ ꯇꯨꯃꯤꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯛꯅꯒꯤ ꯁꯥꯟꯅꯒꯤ ꯃꯇꯥꯒꯨꯝ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯆꯪꯈ꯭ꯔꯒꯦ, ꯌꯥꯔꯕꯣ? ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ꯫ ꯗꯣꯛꯇꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄ ꯑꯣꯏꯔꯦ꯫
ꯗꯣꯛꯇꯔꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯌꯥꯗꯦꯅ ꯑꯃꯨꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ? ꯁꯨꯝ ꯊꯥꯖꯗꯕ. ꯉꯁꯤꯗꯩ ꯊꯥꯖꯔꯣ. ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ. ꯀꯩꯕꯨꯅꯣ? ꯈꯪꯁꯤꯟꯅꯗꯕꯁꯨ ꯌꯥꯝ ꯍꯩ. ꯑꯩꯕꯨ ꯁꯨꯝ ꯑꯣꯠꯂꯤ. ꯀꯩ ꯃꯇꯥꯡꯅꯣ? ꯑꯁꯦꯡꯕꯩ ꯈꯪꯗ꯭ꯔꯤꯔꯣ? ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯣ? ꯀꯩ ꯃꯇꯥꯡꯅꯣꯁꯨ ꯑꯩꯗꯤ ꯈꯪꯗꯤꯌꯦ. ꯃꯤꯅꯗꯤ ꯏꯪꯒꯤꯠꯇ ꯐꯥꯎꯅꯩ ꯍꯥꯏ. ꯑꯗꯨꯒ ꯑꯩꯅ ꯃꯌꯦꯛꯇ ꯐꯥꯎꯕ ꯇꯛꯁꯤꯜꯂꯁꯤꯗ ꯈꯪꯗꯕꯁꯤꯗꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ. ꯑꯩ ꯐꯣꯟꯁꯨ ꯄꯨꯔꯛꯇ꯭ꯔꯕ. ꯗꯣꯛꯇꯔ ꯑꯃ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ. ꯃꯥ ꯇꯧꯔꯛꯑꯃꯗꯤ ꯍꯣꯔꯦꯟ ꯀꯩꯒꯤ ꯄꯥꯏꯗ꯭ꯔꯤꯅꯣ ꯑꯃꯨꯛ ꯍꯪꯉꯛꯑꯅꯤ. ꯑꯗꯨꯅ ꯆꯪꯈ꯭ꯔꯒꯦ. ꯅꯪꯁꯨ ꯆꯠꯈ꯭ꯔꯣ. ꯃꯤꯔꯥ. ꯈꯣꯟꯖꯦꯜꯗꯣ ꯋꯥꯔꯧꯔꯞ ꯇꯧꯏ. ꯄꯨꯝꯅꯃꯛ ꯈꯪꯂꯤꯕ ꯃꯤꯔꯥ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯥꯏ ꯂꯩꯊꯣꯛꯂꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯐꯤꯔꯦꯞꯄ ꯍꯟꯗꯛꯇ ꯁꯥꯎꯔꯞ ꯇꯧꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ. ꯀꯅꯥꯏ ꯗꯣꯛꯇꯔꯅꯣ? ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯅꯨꯄꯥꯅꯤ. ꯍꯥꯏꯔꯒ ꯈꯖꯤꯛ ꯑꯃꯨꯛ ꯅꯣꯛꯏ. ꯅꯨꯄꯥ ꯃꯥꯗꯤ ꯀꯩꯒꯤ ꯅꯪꯉꯣꯟ ꯇꯧꯔꯛꯇꯣꯏꯕ? ꯀꯩ ꯃꯔꯝ ꯂꯩꯕꯦ? ꯈꯪꯗꯦ. ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯅꯤ. ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ. ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ. ꯆꯥꯕ ꯊꯛꯄ ꯃꯇꯥꯡꯗ ꯈꯔ ꯇꯥꯛꯎ. ꯍꯤꯗꯥꯛꯁꯨ. ꯐꯣꯟ ꯇꯧꯔꯛꯇꯧ ꯂꯩ ꯍꯥꯏꯈꯤꯕꯗꯨꯅ ꯑꯃꯨꯛ ꯊꯨꯅ ꯀꯔꯥꯏꯗꯒꯤ ꯂꯥꯝꯁꯤꯜꯂꯨꯔꯤꯕ ꯋꯥꯈꯜꯅꯣ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯈ꯭ꯔꯦ. ꯑꯃꯔꯣꯝꯗ ꯃꯤꯔꯥꯗꯤ ꯐꯤꯔꯦꯞꯄꯒꯤ ꯃꯇꯧꯗꯨ ꯅꯣꯛꯅꯤꯡꯕꯅ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯈꯪꯖꯤꯟꯅꯗꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ. ꯗꯣꯛꯇꯔꯅ ꯍꯥꯟꯈ꯭ꯔꯗꯤ ꯀꯣꯜꯗꯣ ꯄꯥꯛ ꯊꯝ ꯌꯥꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯅ ꯗꯣꯛꯇꯔ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯑꯣꯏꯔꯗꯤ ꯑꯩ ꯃꯇꯝ ꯀꯥꯏꯊꯣꯛꯀꯦ. ꯄꯨꯡ ꯀꯌꯥ ꯇꯧꯔꯛꯇꯣꯏꯕ? ꯈꯪꯗꯦ. ꯍꯣꯏ ꯐꯔꯦ ꯆꯪꯉꯣ. ꯃꯤꯔꯥ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ. ꯇꯞꯂꯤ ꯃꯈꯣꯡꯗ ꯊꯥꯡꯅ ꯑꯃꯨꯛꯃꯨꯛꯁꯨ ꯃꯤꯠꯆꯤꯅ ꯇꯨꯡꯗ ꯂꯦꯞꯍꯧꯔꯤꯕꯗꯨ ꯌꯦꯡꯂꯤ. ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟ ꯃꯁꯥꯗꯣ ꯈꯣꯡꯊꯥꯡꯗꯨ ꯏꯇꯞ ꯇꯞꯄꯅꯤ. ꯑꯗꯨꯕꯨ ꯐꯅ ꯁꯥꯡꯅ ꯃꯐꯝꯗꯨꯗꯒꯤ ꯂꯥꯛꯂ ꯐꯥꯎꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯁꯥꯗꯣ ꯄꯨꯔꯥ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯍꯧꯔꯤꯕ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ. ꯎꯔꯛꯏ ꯐꯤꯔꯦꯞꯄ ꯃꯥꯅ ꯐꯝꯂꯝꯕ ꯃꯄꯥꯗꯨꯗ ꯃꯇꯣꯝꯇ ꯂꯦꯞꯂꯤꯕꯗꯨ. ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯐꯤꯔꯦꯞꯄꯅ ꯑꯣꯟꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈꯤꯕꯅ ꯃꯤꯔꯥ ꯏꯈꯪ ꯈꯪꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯈꯤ. ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ. ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯐꯤꯔꯦꯞꯄ ꯃꯌꯨꯝ ꯌꯧꯔꯦ. ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯥꯡꯒꯣꯜꯗꯨꯗ ꯒꯤꯠ ꯐꯝꯊꯩ. ꯃꯃꯥꯁꯨ ಮಿಕ್ಕꯨꯞ ꯈꯔꯒꯤ ꯇꯨꯡ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯐꯝꯃꯤ. ꯃꯈꯨꯠꯇꯁꯨ ꯐꯣꯇꯣ ꯈꯔ ꯄꯥꯏꯔꯤ. ꯐꯣꯇꯣꯁꯤꯡꯗꯨ ꯃꯥꯅ ꯍꯥꯟꯅ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯥ ꯐꯤꯔꯦꯞꯄꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯨꯡꯉꯣ, ꯐꯣꯇꯣꯁꯤꯡꯁꯦ ꯀꯔꯝꯕꯅ ꯐꯖꯩ, ꯀꯔꯝꯕꯅ ꯏꯆꯥꯅ ꯈꯣꯏꯗꯥꯖꯒꯦ ꯍꯥꯏꯗꯣ ꯈꯜꯂꯨꯅꯦ. ꯐꯤꯔꯦꯞꯄ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯎꯔꯛꯏ ꯐꯣꯇꯣꯁꯤꯡꯗꯨ ꯅꯨꯄꯤꯒꯤ ꯉꯥꯛꯇꯅꯤ. ꯍꯥꯟꯅꯒꯨꯝ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ. ꯌꯥꯔꯦ, ꯑꯝꯇ ꯆꯠꯂꯣ ꯏꯃꯥ. ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ. ꯍꯩꯔꯥꯡꯉꯩ ꯌꯨꯔꯥꯡꯂꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯍꯥꯏ, ꯅꯪꯅ ꯍꯥꯏꯔꯦ ꯏꯃꯧ ꯄꯨꯁꯤꯜꯂꯛꯇꯧ ꯂꯩꯇ꯭ꯔꯦ. ꯅꯃꯥꯅ ꯊꯤꯔꯤꯕꯁꯤꯗ ꯍꯔꯥꯎꯒꯦ ꯍꯥꯏꯗꯗꯅ ꯁꯥꯎꯔꯤꯅꯦꯁꯦ. ꯌꯦꯡꯉꯣꯏ, ꯅꯈꯣꯏꯒꯤ ꯃꯔꯨꯞꯇꯨꯗꯤ ꯀꯌꯥꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯤꯅꯦ ꯌꯦꯡꯉꯨ. ꯃꯥ ꯎꯕꯗꯅꯦ ꯑꯩꯅ ꯍꯦꯟꯅ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯤꯁꯦ. ꯍꯩꯃꯥ, ꯑꯁꯤꯕꯨ ꯋꯥꯅꯤ ꯍꯥꯏꯍꯩꯗꯦꯅꯦꯍꯦ. ꯑꯁ, ꯀꯩ ꯀꯥꯟꯗꯕꯗ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯏꯃꯨꯡꯗ ꯒꯝ ꯆꯪꯈ꯭ꯔꯦ. ꯃꯃꯥꯗꯨꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ. ꯅꯪꯒꯤ ꯑꯗꯨꯗ ꯈꯪꯗꯦꯀꯣ. ꯅꯪꯅ ꯍꯦꯛ ꯈꯪꯗ꯭ꯔꯕ ꯏꯃꯥꯅ ꯑꯄꯥꯝꯕ ꯈꯣꯏꯗꯥꯖꯕ ꯑꯃ ꯍꯦꯛ ꯈꯜꯂꯗꯕꯅꯤ. ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯖꯧꯀꯣ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯌꯦꯡ ꯍꯥꯏꯗꯦꯒꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ. ꯅꯁꯥꯅ ꯈꯪꯅ ꯒ꯭ꯌꯥꯟ ꯇꯥꯎ. ꯅꯣꯡ ꯅꯤꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯅꯤ. ꯑꯌꯨꯛ ꯑꯃꯅꯤ. ꯄꯨꯡꯁꯨ ꯄꯪꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ. ꯑꯗꯨꯕꯨ ꯉꯜꯂꯤ. ꯑꯉꯟꯕ ꯑꯌꯨꯛꯅꯤ. ꯌꯥꯝꯕꯣꯡ, ꯇꯥꯕ꯭ꯔꯣ? ꯌꯥꯝꯕꯣꯡ, ꯍꯧꯒꯠꯂꯣ, ꯄꯨꯡ ꯊꯦꯡꯉꯦꯕ. ꯌꯥꯝꯕꯣꯡ, ꯁꯦ ꯍꯧꯒꯠꯄꯤꯔꯣ. ꯇꯨꯝꯂꯝꯕꯗꯩ ꯎꯏꯔꯨꯝ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯍꯧꯒꯠꯂꯤ. ꯐꯖꯅ ꯐꯥꯎꯕ ꯄꯥꯡꯗ꯭ꯔꯤꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯍꯥꯏꯐꯦꯠ ꯅꯥꯌꯦꯠꯇꯨ ꯌꯦꯡꯉꯤ. ꯃꯈꯨꯠꯅ ꯃꯤꯠ ꯑꯅꯤꯗꯨ ꯅꯣꯏꯔꯤ. ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯈꯣꯟꯖꯦꯜ ꯀꯥꯗꯣ ꯇꯨꯝꯂꯨꯕꯒꯤ ꯁꯤꯔꯤ ꯂꯥꯎꯏ. ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗꯅꯤ ꯃꯃꯤꯠꯇꯨ ꯐꯖꯅ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯏ. ꯊꯥꯖꯗꯕꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ. ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯏ. ꯀꯣꯟꯅꯊꯪꯗ ꯃꯪꯂꯥꯟꯅꯤ ꯈꯪꯂꯛꯄꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯂꯣꯝꯗꯒꯤ ꯍꯧꯖꯤꯛ ꯈꯛꯇ ꯂꯥꯏꯖꯗꯨ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃꯒ ꯕꯤꯁꯀꯨꯠ ꯈꯔꯒ ꯄꯨꯗꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯕꯨ ꯅꯤꯛꯅ ꯅꯣꯡꯃꯤ ꯂꯩꯔꯝꯕꯗꯨꯗ, ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ? ꯀꯩꯅꯣꯝ ꯈꯜꯂꯝꯕꯅꯤꯗ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯂꯥꯛꯑꯒ ꯇꯝꯅꯔꯤꯁꯤꯅ ꯀꯩꯅꯣ? ꯋꯥꯗꯨꯗ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯏꯉꯛꯅ, ꯀꯩꯕꯨꯅꯣ ꯌꯥꯝꯕꯣ? ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯅꯪ ꯉꯥꯛꯇ ꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ.
ꯑꯗꯨꯕꯨ ꯊꯣꯛꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯍꯧꯒꯠꯇꯈꯩ ꯅꯣꯛꯂꯒ ꯐꯝꯂꯤꯁꯤꯒꯤ ꯃꯔꯝꯁꯤꯅꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯩꯕꯨ ꯍꯦꯟꯅ ꯅꯪꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯁꯦ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏ꯫ ꯏꯁꯥꯗꯤ ꯈꯪꯖꯦꯗ ꯅꯅꯥꯛꯇ ꯄꯪꯆꯤꯡꯗ ꯆꯤꯡꯁꯤꯟꯕꯅꯤ꯫ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯄꯁꯨ ꯆꯣꯏꯔꯣꯜ ꯑꯗꯨ ꯂꯣꯟꯅꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯐ꯭ꯔꯦꯁ ꯑꯣꯏꯕꯤꯔꯨꯔꯣ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯍꯣꯏ ꯐꯔꯦ꯫ ꯅꯤꯛꯁꯨ ꯄꯟꯊꯕ ꯇꯧꯗꯗꯨꯃꯛ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯆꯥ ꯅꯨꯡ ꯊꯛꯂꯒ ꯅꯤꯛꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯥꯗ ꯀꯨꯝꯂꯛꯄꯅꯤ꯫ ꯃꯄꯥꯜ ꯊꯣꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯃꯥꯁꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯀꯧꯁꯤꯜꯂꯤ ꯁ꯭ꯌꯥꯝꯅ꯫ ꯂꯨꯍꯣꯡꯅꯕ ꯈꯨꯇꯤ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯃꯊꯪ ꯊꯥꯁꯦ ꯌꯥꯝꯗꯤ ꯐꯩ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯍꯣꯡꯅꯕꯅꯦ ꯅꯃꯥꯒ ꯇꯥꯟꯅꯔꯤꯅꯤ꯫ ꯕꯕꯣ, ꯃꯊꯪ ꯊꯥꯗ ꯁꯨꯝ ꯇꯧꯔꯁꯤꯗ, ꯈꯨꯠꯁꯤꯁꯨ ꯑꯗꯨꯝ ꯐꯒꯠꯂꯛꯄ ꯀꯨꯏꯍꯧꯔꯣꯏ꯫ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯃꯅ, ꯊꯨꯖꯤꯜꯂꯤꯈꯩꯗꯤ ꯐꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯥꯕ ꯌꯥꯎꯕꯅꯤꯅ ꯑꯃꯨꯛꯁꯨꯅꯦ ꯈꯟꯗꯕ ꯌꯥꯗꯕ꯫ ꯐꯔꯦꯗ ꯑꯩꯁꯨ, ꯃꯊꯪ ꯊꯥ ꯍꯥꯏꯗꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯔꯅꯤ ꯃꯥ꯫ ꯁ꯭ꯌꯥꯝꯅ, ꯍꯣꯏꯁꯦ, ꯃꯃꯥ ꯅꯪꯁꯨ ꯀꯅꯥꯅꯣ ꯇꯥꯅꯧ꯫ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯧꯁꯤ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯆꯥꯎꯅ ꯍꯦꯛꯇ ꯍꯣꯡꯒꯗꯕꯅꯤ꯫ ꯍꯣꯏꯗ ꯃꯣꯏ ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ꯫ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥꯁꯤꯒꯤ ꯋꯥꯔꯤꯗꯨꯗ ꯅꯤꯛꯇꯨ ꯅꯣꯛꯃꯤ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯖ ꯆꯥꯛꯇꯨ ꯌꯥꯝ ꯀꯟꯅ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯣ? ꯏꯃꯥ! ꯂꯥꯏꯖ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯁꯇꯤꯜꯒꯤ ꯄ꯭ꯂꯦꯠꯀꯥꯗꯨ ꯃꯈꯥꯗ ꯈꯪꯊꯥ ꯍꯦꯛꯇ ꯊꯥꯗꯈꯤ꯫ ꯏꯍꯦ, ꯑꯃꯨꯛ ꯈꯪꯉꯕ꯭ꯔꯣ? ꯎꯁꯨ ꯎꯍꯧꯗꯦ, ꯇꯨꯃꯤꯟ ꯆꯪꯉꯛꯑꯗꯤ ꯈꯪ ꯇꯥꯕ꯫ ꯋꯥ ꯑꯃ ꯇꯝꯕꯤꯒꯦꯁꯦ꯫ ꯀꯩ ꯋꯥꯅꯣ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯅꯤꯗ꯫ ꯍꯥ, ꯑꯁꯦꯡꯕꯒꯤ? ꯑꯁꯦꯡꯕꯒꯤ꯫ ꯑꯗꯨꯛ ꯊꯨꯅ ꯑꯣꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯛꯃꯤꯕ ꯁꯛꯐꯝꯗ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯗꯛꯇꯨꯗ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯇꯧꯒꯨꯝ ꯏꯃꯪ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯝꯕꯥꯜꯗꯁꯨ ꯋꯥꯍꯩ ꯑꯅꯤꯈꯛ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ꯫ ꯏꯃꯥ, ꯕꯕꯥ꯫ ꯀꯔꯤ ꯍꯥꯏꯕ? ꯂꯥꯏꯖ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏ, ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯁꯨ ꯂꯣꯏꯅꯔꯛꯏ꯫ ꯅꯤꯛꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯕꯨ ꯈꯪꯕꯅꯔꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤ꯫ ꯊꯦꯝꯖꯤꯟꯕꯤꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯇꯞꯅ ꯁꯨꯝ ꯂꯨꯛꯊꯈꯤ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯁꯨꯠ ꯇꯧꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯃꯈꯩ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯈꯤꯕꯅ ꯃꯃꯥꯏꯗꯨ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯤꯛꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯇꯧꯗꯨ꯫ ꯃꯈꯨꯠ ꯄꯥꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯂꯥꯏꯖꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯕꯤ꯫ ꯋꯥꯍꯩ ꯑꯣꯏꯅ ꯈꯨꯗꯛꯇꯨꯗ ꯀꯞꯀꯅꯨ ꯇꯣꯛꯎ ꯍꯥꯏꯔꯒ ꯂꯥꯏꯖ ꯃꯥꯅ ꯂꯦꯞꯈꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯥꯗ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯊꯝꯕꯅꯤ꯫ ꯑꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯐꯅ ꯀꯨꯏꯅ ꯀꯞꯄꯤ ꯂꯥꯏꯖꯗꯨ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯛꯅ, ꯇꯥꯕ꯭ꯔꯣ? ꯁꯤ ꯇꯣꯛꯎ, ꯀꯞꯀꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯀꯞꯀꯅꯨ ꯇꯣꯛꯎ, ꯅꯄꯤ ꯄꯥꯝꯃꯨꯏ꯫ ꯋꯥꯗꯣ ꯍꯥꯏꯅ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯇꯩꯊꯣꯛꯄꯤ꯫ ꯂꯥꯏꯖꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯀꯞꯂꯝꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡ ꯈꯔ ꯃꯈꯩꯗꯤ ꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯄꯤꯇꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯈꯨꯅꯝꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯍꯤꯛ ꯅꯥꯀꯜꯗ ꯏꯋꯥꯡ ꯋꯥꯡꯅ ꯂꯦꯞꯂꯤꯕ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯐꯂꯞ ꯌꯦꯡꯂꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯔꯣ? ꯀꯜꯂꯨꯕꯒꯤ ꯂꯥꯏꯖ ꯈꯣꯟꯖꯦꯜꯗꯨ ꯁꯤꯔꯨꯝ ꯇꯧꯅ, ꯆꯠꯇꯣꯏꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯛꯁꯨ ꯂꯦꯞꯂꯝꯕꯗꯒꯤ ꯂꯥꯏꯖꯅ ꯇꯧꯔꯝꯂꯤꯕꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯟꯁꯥꯡꯗꯨꯁꯨ ꯃꯈꯨꯝ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯃꯨꯛ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ, ꯆꯠꯂꯣ, ꯄꯨꯡ ꯊꯦꯡꯉꯅꯤ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯂꯥꯏꯖ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯡꯐꯝ ꯈꯖꯤꯛ ꯂꯦꯡꯂꯒ ꯇꯥ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯅꯤ, ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯥꯏꯅ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯅꯤꯛꯅ ꯊꯠꯂꯒ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯠꯂꯣ, ꯄꯨꯡ ꯊꯦꯡꯉꯤ, ꯂꯣꯏꯁꯤꯜꯂꯨꯔꯣ, ꯌꯥꯃꯨꯡ ꯇꯧꯍꯧꯔꯒꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯂꯣꯏꯗꯧꯔꯁꯤꯗꯤ, ꯆꯠꯂꯣ ꯌꯥꯔꯦ, ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯋꯥꯗꯣ ꯂꯣꯏꯍꯟꯈꯤꯗ꯭ꯔꯦ ꯅꯤꯛꯅ ꯊꯠꯂꯤ꯫ ꯆꯠꯂꯣꯕ꯫ ꯃꯈꯣꯟꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯂꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝ ꯇꯞꯂꯞꯅ ꯏꯜꯂꯤ꯫
ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯊꯣꯛꯅꯤꯡꯗ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯤꯛꯁꯨ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯕ ꯃꯇꯨꯡ ꯐ꯭ꯔꯤꯖꯇꯣ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤ꯫ ꯊꯤꯔꯤꯕ ꯄꯣꯠꯇꯨꯁꯨ ꯐꯪꯕꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯁꯦꯝꯕ ꯍꯧꯏ꯫ ꯊꯕꯛꯅ ꯊꯨꯕꯅꯦ ꯀꯥꯎꯊꯣꯛꯂꯨꯗꯅ ꯑꯅꯥꯕ ꯃꯈꯨꯠ ꯅꯥꯝꯃꯗꯨꯁꯨ ꯌꯥꯎꯁꯜꯂꯨꯒꯦ ꯇꯧꯗꯕ ꯅꯠꯇꯦ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯥꯏꯖ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯤꯛꯅ ꯁꯦꯝꯕꯤꯔꯒ ꯊꯝꯂꯝꯃꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯅꯤꯜ ꯐꯪꯕꯗ ꯅꯤꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯆꯥꯔꯣ ꯆꯥꯔꯣ"꯫ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯗꯤ ꯑꯃꯨꯛ ꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯈꯨꯠꯁꯨ ꯍꯥꯝꯂꯨꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯔꯤ꯫ ꯆꯥꯅ ꯆꯥꯅ ꯅꯤꯛꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯈꯟꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤꯕꯅꯤ꯫ ꯀꯩꯅꯣꯗꯤ ꯈꯪꯗꯦ, ꯌꯥꯝ ꯀꯟꯅ ꯉꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯕ꯭ꯔꯦꯗꯇꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯐꯩꯅ ꯀꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯪꯂꯨꯗ꯭ꯔꯤ ꯃꯥꯁꯨ ꯆꯥꯅꯕ ꯁꯦꯝꯖꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯆꯥꯛ ꯀꯌꯥ ꯆꯥꯁꯤꯟꯕꯗꯨ ꯌꯥꯗꯕꯅꯤ꯫ ꯈꯔ ꯆꯥꯕꯒ ꯑꯗꯨꯃꯛ ꯇꯣꯛꯂꯤ ꯃꯥꯁꯨ꯫ ꯑꯗꯨꯕꯨ ꯆꯥꯔꯝꯕꯗꯒꯤ ꯂꯨꯈꯥꯛꯇꯨꯃꯗꯤ ꯐꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ "ꯑꯩ ꯆꯠꯂꯨꯈꯤꯒꯦ"꯫ ꯉꯥꯏꯈꯣ꯫ ꯋꯥꯗꯣ ꯉꯥꯡꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯒ ꯇꯤꯐꯤꯟ ꯑꯃꯗ ꯀꯩꯀꯩꯅꯣ ꯍꯥꯞꯂꯒ ꯁꯦꯝꯂꯤ꯫ ꯂꯣꯏꯕꯒ ꯂꯥꯏꯖꯗ ꯑꯃꯨꯛ ꯄꯤꯗꯨꯅ, "ꯁꯦ, ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯁꯦꯟꯋꯤꯁꯀꯅꯦ ꯍꯣꯔꯦꯟ ꯆꯥꯅꯕ"꯫ ꯂꯥꯏꯖꯗꯤ ꯊꯥꯖꯗꯕꯒꯨꯝ ꯏꯉꯛ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯣꯟꯅꯊꯪꯗ ꯋꯥꯍꯩ ꯑꯃꯗꯤ ꯍꯪꯂꯛꯏ, "ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯗꯨꯕꯨ"꯫ "ꯗ꯭ꯌꯨꯇꯤ ꯁꯨꯝ ꯇꯧꯔꯗꯤ ꯋꯥꯔꯛꯑꯅꯤ꯫ ꯑꯍꯥꯡꯕ ꯃꯇꯝꯗ ꯆꯥꯎ, ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ"꯫ ꯂꯥꯏꯖꯁꯨ ꯇꯤꯐꯤꯟꯗꯨ ꯄꯥꯏꯁꯤꯜꯂꯒ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯣ ꯑꯩ ꯊꯣꯛꯑꯒꯦ"꯫ "ꯈꯨꯠꯁꯦ ꯌꯥꯔꯝꯃꯗꯤ ꯊꯤꯟꯒꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯅꯇꯣꯝꯇ ꯑꯣꯇꯣ ꯆꯠꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ"꯫ "ꯀꯩꯁꯨ ꯂꯥꯞꯄ ꯅꯠꯇꯕꯁꯤꯕꯨ ꯀꯩꯁꯨꯝ ꯈꯟꯗꯦꯗ"꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯍꯣꯔꯦꯟ ꯍꯦꯛ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯗꯕ"꯫ ꯇꯧꯔꯛꯀꯦ"꯫ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯜꯗ ꯃꯀꯨ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯃꯅꯦꯝ ꯂꯩꯃꯁꯨ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯊꯤꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯃꯧꯕꯨ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃ ꯁꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗ ꯅꯤꯛ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯃꯗꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯒꯤꯅꯤ, ꯑꯋꯥꯠꯄ ꯍꯥꯏꯕꯗꯨꯃ ꯂꯩꯍꯟꯗꯦ ꯁ꯭ꯌꯥꯝ꯫ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯔꯨꯕꯗ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯕꯣꯏꯔꯦꯀꯣ ꯈꯜꯂꯨꯕꯗ ꯇꯧꯔꯝꯕ ꯊꯕꯛꯀꯥꯇꯨ ꯍꯦꯟꯅ ꯈꯪꯌꯥꯡ ꯌꯥꯡꯁꯤꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃꯁꯨ ꯂꯦꯞꯂꯨꯔꯦ꯫ ꯑꯃꯨꯛ ꯄꯪꯂꯦꯞꯇ ꯂꯦꯞꯄ ꯁꯨꯇꯤ ꯂꯧꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯨꯍꯣꯡ ꯃꯌꯥꯗ ꯐꯥꯎꯕ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯖ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯗꯨꯅ ꯅꯤꯛꯀꯤ ꯈꯨꯠꯁꯨ ꯁꯨꯝ ꯐꯒꯠꯄꯗꯨꯅ ꯄꯨꯡꯐ ꯐꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯦ꯫ ꯑꯌꯨꯛ ꯑꯃꯅꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯐꯤꯔꯦꯞꯄ ꯃꯈꯨꯠꯇ ꯆꯥ ꯀꯞ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯑꯃꯨꯛꯁꯨ ꯊꯛꯂꯤꯕꯅꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ꯫ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯦꯇꯤꯡ ꯂꯩꯔꯝꯕꯗꯨꯗ ꯀꯣꯜꯗꯣ ꯑꯃꯨꯛ ꯐꯠ ꯀꯛꯂꯒ ꯐꯣꯟꯗꯨ ꯅꯥꯀꯜꯗ ꯊꯝꯃꯤ꯫ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯋꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦꯅꯦ꯫ ꯆꯥꯗꯣ ꯒ꯭ꯔꯨ ꯑꯃꯨꯛ ꯊꯛꯆꯤꯜꯂꯤ꯫ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯥꯁꯨ ꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯄ ꯀꯧꯕꯁꯨ ꯂꯩꯇꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ ꯀꯣꯜꯗꯨ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯋꯦꯇꯤꯡꯁꯨ ꯆꯪꯗ꯭ꯔꯤ, ꯄꯥꯏꯔꯛꯏ꯫ "ꯀꯅꯥꯅꯣ?" ꯃꯤꯔꯥ ꯏꯉꯛꯄ ꯈꯣꯟꯖꯦꯜꯗ, "ꯀꯩꯅꯣ, ꯑꯩꯅꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ"꯫ "ꯃꯤꯅꯦ ꯃꯤ"꯫ "ꯃꯤ ꯈꯛꯅꯤꯅꯦ ꯐꯣꯟ ꯄꯥꯏꯔꯤꯁꯦ꯫ ꯃꯤ ꯈꯛꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯗꯤꯅꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛꯇꯨꯒꯤ ꯋꯥꯅꯤ"꯫ "ꯅꯪꯅ ꯈꯪꯉꯔꯣꯏ"꯫ "ꯍꯥꯏꯔꯗꯤ ꯈꯪꯅꯤ"꯫ "ꯍꯥꯏꯕ ꯌꯥꯗꯕ ꯑꯗꯨꯒꯤ"꯫ "ꯀꯩꯒꯤ ꯌꯥꯗꯕꯅꯣ? ꯍꯥꯏꯗꯕ ꯌꯥꯔꯣꯏ"꯫ "ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ"꯫ "ꯍꯥꯏꯗꯕꯗꯤ ꯌꯥꯔꯣꯏ"꯫ "ꯑꯗꯨ ꯍꯥꯏꯔꯝꯃꯒꯅꯦ ꯅꯪ ꯐꯣꯟ ꯊꯝꯈꯤꯒꯦꯁꯨ ꯊꯝꯃꯣ"꯫ "ꯑꯩꯅ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ"꯫ "ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯜꯂꯨꯏꯗꯨꯅ ꯀꯩ ꯃꯔꯝꯒꯤꯅꯣ? ꯀꯩ ꯈꯜꯂꯤꯕꯗꯨꯅ"꯫ "ꯁꯨꯝ ꯍꯥꯏꯕꯅꯤꯗ"꯫ "ꯍꯥꯏꯔꯛꯑꯣ, ꯀꯅꯥꯅꯣ ꯃꯤꯗꯣ"꯫ ꯃꯤꯔꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯕꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ "ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯌꯦ꯫ ꯑꯩꯉꯣꯟꯗ ꯀ꯭ꯔꯁ ꯊꯝꯂꯛꯄ ꯑꯗꯨꯗ ꯁꯨꯝ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏꯔꯣ? ꯌꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯀꯩꯅꯣ"꯫
ꯋꯥꯍꯩ ꯈꯔꯁꯤ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯐꯤꯔꯦꯞꯄ ꯀꯣꯜꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯃꯥꯅ ꯍꯦꯛ ꯀꯛꯄꯒ ꯃꯤꯔꯥꯁꯨ ꯇꯧꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯄꯥꯏꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯀꯛꯏ꯫ ꯃꯤꯔꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯛꯂꯛꯄꯗꯨꯗ ꯇꯧꯔꯛꯈꯤꯗ꯭ꯔꯤ, ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯤ꯫ ꯐꯤꯔꯦꯞꯄꯗꯤ ꯁꯥꯎꯅꯤꯡꯕꯅ ꯁꯣꯔꯀꯥꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯕꯅꯤ꯫ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯗꯨꯅ ꯅꯤꯛꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯕꯅꯤ꯫ ꯌꯨꯝ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯕꯗ ꯃꯥꯁꯨ ꯐꯅꯗꯤ ꯆꯤꯟꯖꯔꯤꯕꯅꯤ꯫ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤꯕ ꯏꯁꯤꯡꯗꯨ ꯄꯥꯏꯈꯠꯇꯨꯅ ꯊꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯃꯥꯒꯤ ꯐꯣꯟꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯇꯩ ꯀꯩꯁꯨ ꯆꯪꯂꯨꯗꯦ, ꯂꯥꯏꯖꯒꯤ ꯅꯝꯕꯔꯗꯨꯗ ꯅꯝꯂꯒ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯆꯠꯂꯤꯗꯣ ꯄꯥꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯇꯞꯅ ꯁꯣꯐꯥꯗꯨꯗ ꯍꯤꯞꯊꯩ꯫ ꯊꯕꯛ ꯆꯤꯟꯗꯕ ꯃꯥꯜꯂꯤ ꯂꯥꯏꯖꯁꯨ ꯑꯗꯨꯃꯛ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯌꯥꯝꯕꯨꯡ, ꯀꯩꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯐꯝꯃꯤꯌꯦ꯫ ꯋꯥꯕ꯭ꯔꯣ? ꯋꯥꯗꯦꯗ꯫ ꯀꯩ ꯆꯥꯔꯒꯦ? ꯀꯩꯁꯨ ꯆꯥꯗꯦ, ꯏꯁꯤꯡ ꯑꯣꯏ ꯊꯛꯏ꯫ ꯇꯤꯐꯤꯟ ꯁꯦꯝꯕ ꯐꯔꯛ ꯇꯥꯔꯦ, ꯂꯩꯔꯒ ꯑꯣꯏꯔꯁꯨ ꯆꯥꯎ ꯍꯥꯏꯔꯒ꯫ ꯑꯩ ꯑꯃꯨꯛ ꯊꯣꯛꯎꯕꯗꯣ ꯇꯜꯂꯕ, ꯑꯗꯨꯏ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ, ꯀꯌꯥꯁꯨ ꯆꯥꯅꯤꯡꯗꯕꯒ ꯃꯄꯥ ꯆꯥꯈ꯭ꯔꯦ꯫ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ꯫ ꯍꯥ, ꯀꯩꯕꯨꯅꯣ? ꯍꯥꯏꯕꯒ ꯇꯥꯈꯤꯗ꯭ꯔꯦ, ꯐꯣꯟꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯅ ꯌꯦꯡꯍꯧꯋꯤ꯫ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯤ ꯃꯥꯗꯤ꯫ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ, ꯃꯤꯔꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯑꯣꯏꯅ ꯄꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨꯅ ꯃꯥꯗꯤ ꯅꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯐꯦꯠ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗꯒꯤ ꯆꯦꯞꯊꯗꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯦꯡꯉꯤ꯫ ꯗ꯭ꯌꯨꯇꯤ ꯂꯩꯈꯤ ꯃꯥꯜꯂꯦ, ꯎꯗꯦ, ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ ꯉꯁꯥꯏꯗꯒꯤ꯫ ꯂꯥꯏꯖ ꯐꯣꯟꯗꯨ ꯑꯃꯨꯛ ꯊꯝꯈ꯭ꯔꯒ ꯅꯥꯀꯜꯗꯒꯤ ꯄꯦꯁꯦꯟꯒꯤ ꯔꯤꯄꯣꯔꯠ ꯈꯔ ꯂꯩꯔꯤꯕꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯇꯩ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇ ꯂꯩꯔꯝꯂꯤꯕ ꯈꯔꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ, ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯠꯀꯨꯞꯇꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯗꯨꯗ ꯃꯤ ꯑꯃ ꯐꯝꯈꯤꯕꯒꯤ ꯁꯅꯤꯜ ꯐꯪꯕꯗ ꯂꯥꯏꯖ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇ ꯋꯥꯍꯩ ꯑꯃꯅꯤꯗꯤ ꯍꯥꯏꯔꯛꯏ꯫ ꯀꯩ ꯃꯇꯥꯡꯅꯣ? ꯍꯥꯏꯕꯤꯌꯨ꯫ ꯂꯟꯁꯀꯤ ꯃꯇꯥꯡꯅꯤ꯫ ꯂꯥꯏꯖ ꯃꯃꯥꯏꯗꯣ ꯁꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯤꯛ ꯐꯝꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯤ ꯌꯦꯡꯉꯤ, ꯆꯤꯝꯕꯥꯜꯗ ꯁꯣꯜꯂꯤ꯫ ꯌꯥꯝꯕꯨꯡ꯫ ꯅꯤꯛ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯄꯨꯂꯞ ꯊꯝꯃꯤ꯫ ꯂꯥꯏꯖ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯈ꯭ꯔꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯤꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯥꯅꯕ ꯈꯔ ꯂꯧꯔꯛꯄꯅꯤ, ꯆꯥꯔꯣ꯫ ꯗꯣꯛꯇꯔꯕꯨꯗꯤ ꯑꯣꯏ ꯍꯥꯏꯕꯨ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗ꯭ꯔꯗꯤꯅꯦ ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤ, ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯪ ꯅꯥꯔꯗꯤ ꯀꯅꯥꯅꯅꯣ ꯅꯪꯒꯤꯗꯃꯛ ꯋꯥꯗꯣꯏꯁꯦ? ꯁꯤꯁꯨ ꯈꯟꯗꯦꯕ ꯅꯪ? ꯀꯩꯝ ꯈꯟꯗꯦꯕ? ꯂꯥꯏꯖ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯍꯩꯗ ꯃꯃꯥꯏ ꯈꯖꯤꯛ ꯂꯨꯞꯊ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯅꯤꯛꯁꯨ ꯑꯆꯥꯄꯣꯠꯁꯤꯡꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯏ꯫ ꯁꯤ ꯆꯥꯎ, ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯔꯝꯒꯅꯤ, ꯑꯇꯩ ꯕꯦꯀꯔꯤꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯨ ꯌꯥꯎꯕꯅꯤ꯫ ꯑꯩ ꯃꯥꯡꯗ ꯍꯧꯖꯤꯛꯃꯛ ꯂꯣꯏ ꯆꯥꯗꯧꯅꯤ, ꯆꯥꯗꯕ ꯑꯝꯇ ꯌꯥꯔꯣꯏ꯫ ꯂꯥꯏꯖ ꯉꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯣꯝꯇ ꯁꯤ ꯂꯣꯏꯅ ꯆꯥꯕꯗꯤ ꯉꯝꯃꯣꯏ꯫ ꯌꯥꯔꯣꯏ, ꯆꯥꯗꯧꯅꯤ꯫ ꯉꯝꯃꯣꯏ ꯍꯥꯏꯕ? ꯑꯉꯝꯕꯈꯩ ꯆꯥꯔꯣ꯫ ꯌꯥꯝꯕꯨꯡꯁꯨ ꯆꯥꯋꯣ꯫ ꯆꯥꯔꯣꯏ꯫ ꯂꯥꯏꯖ ꯃꯈꯥꯒ ꯇꯥꯖꯗ꯭ꯔꯦ, ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯆꯥꯅꯕꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯆꯥꯕ ꯍꯧꯏ꯫ ꯅꯤꯛꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯂꯛꯇꯦ, ꯁꯛꯄꯝ ꯍꯣꯡꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯟꯁꯤꯟꯅꯗꯨꯅ ꯂꯥꯏꯖꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯃꯇꯧꯗꯨ ꯑꯎꯕ ꯃꯤ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯆꯥꯛꯆꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯍꯥꯟꯅ ꯑꯣꯟꯈꯠꯂꯛꯇꯦ ꯇꯧꯔꯤꯕ, ꯆꯥꯎ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛꯇ ꯃꯥꯅ ꯑꯉꯝꯕ ꯈꯔ ꯑꯗꯨꯃꯛ ꯆꯥꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯀꯣꯛꯇꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯆꯥꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯅꯤꯛꯁꯨ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯁꯥ ꯈꯪꯗ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯐꯅ ꯀꯨꯏꯅ ꯃꯥꯡꯍꯟꯗ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯆꯥꯔꯝꯕꯗꯒꯤ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯏ꯫ ꯃꯪꯂꯒ ꯂꯩꯔꯨꯕꯒꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯅꯣꯟꯈꯠꯂꯤ꯫ ꯃꯗꯨꯈꯛ ꯅꯠꯇꯦ, ꯐꯝꯂꯤꯕꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯒ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯇꯞꯂꯞ ꯊꯥꯔꯒ ꯏꯁꯤꯡ꯫ ꯅꯤꯛ ꯏꯁꯤꯡ ꯕꯣꯇꯜꯗ ꯂꯥꯝꯗꯨꯅ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯂꯥꯏꯖꯗ ꯄꯤꯔꯤ꯫ ꯂꯥꯏꯖꯁꯨ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯈꯤꯕꯗꯨꯅ ꯍꯥꯔꯝꯕꯗꯨꯗꯤ ꯈꯔ ꯐꯔꯦ꯫ ꯐꯔꯕꯣ? ꯂꯥꯏꯖ ꯃꯌꯥꯗ ꯏꯁꯤꯡ ꯎꯝꯂꯕꯗꯨꯅ ꯋꯥꯗꯤ ꯉꯥꯡꯕ ꯌꯥꯗꯦ, ꯐꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯑꯃꯨꯔꯛ ꯅꯣꯝꯃꯤ꯫
ꯅꯤꯛꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯩ꯫ ꯍꯦꯛ ꯐꯝꯊꯕꯒ ꯇꯞꯅ ꯋꯥꯍꯩ ꯑꯃ ꯑꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯞꯅ ꯆꯥꯎ꯫ ꯆꯥꯔꯔꯣꯏꯒꯦ꯫ ꯀꯩꯒꯤ? ꯑꯣꯛ ꯂꯩ꯫ ꯈꯔ ꯆꯥꯁꯤꯜꯂꯨ, ꯌꯥꯝꯗ꯭ꯔꯤ ꯆꯥꯔꯤꯁꯦ꯫ ꯌꯥꯔꯅꯤꯕ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯐꯤꯒꯔ ꯁꯦꯝꯃꯤꯔꯣ? ꯅꯪꯅ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯑꯩꯅ ꯅꯪ ꯑꯗꯨꯝ ꯂꯧꯗꯧ ꯂꯩꯔꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯕꯨꯛ ꯊꯟꯅ ꯊꯟꯅ ꯆꯥꯎ, ꯁꯤꯗ ꯂꯩꯔꯦ꯫ ꯐꯤꯒꯔꯅ ꯄꯨꯛ ꯊꯟꯗꯕꯅꯤꯀꯣ꯫ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ, ꯑꯗꯨꯒꯤ ꯆꯥꯅꯤꯡꯗꯦꯅ ꯇꯧꯕꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯅ ꯎꯍꯧꯕꯗꯗꯤ ꯌꯥꯝꯈꯤꯗꯦꯗ, ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯠꯅ ꯎꯍꯧꯗꯕ ꯑꯣꯏꯗꯣꯏꯔꯥ? ꯌꯥꯝꯃꯦ ꯀꯩꯁꯨ꯫ ꯌꯥꯝꯃꯦꯕ? ꯐꯔꯦ ꯐꯔꯦ, ꯌꯥꯝꯅꯕꯨ ꯆꯥꯔꯗꯤ꯫ ꯌꯥꯝꯕꯨꯡꯗꯤ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯄꯦꯁꯦꯟ ꯆꯦꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯜꯂꯣ ꯍꯥꯏꯔꯣ? ꯈꯪꯗꯦ, ꯑꯄꯥꯝꯕ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯂꯨꯍꯣꯡ ꯃꯌꯥꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯝ ꯆꯠꯇꯣꯏꯔꯥ? ꯆꯠꯇꯣꯏꯅꯤ꯫ ꯀꯩꯅꯣꯅꯦ, ꯀꯩꯝ ꯀꯦꯔꯔꯣꯏ ꯍꯥꯏꯔꯣ ꯅꯪꯕꯣ? ꯂꯨꯍꯣꯡ ꯅꯨꯃꯤꯠꯇ ꯀꯦꯗꯣꯏꯁꯤꯗꯤ꯫ ꯏꯁ, ꯅꯣꯏꯒꯤ ꯄꯦꯗꯤꯀ꯭ꯌꯣꯔ, ꯃꯦꯗꯤꯀ꯭ꯌꯣꯔ, ꯅꯦꯜ ꯑꯦꯛꯁꯇꯦꯟꯁꯟ ꯑꯗꯩ ꯐꯦꯁꯤꯌꯦꯜꯒ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯣꯝꯇ ꯇꯧꯔꯔꯣꯏꯗ꯭ꯔꯣ? ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦꯗ, ꯇꯧꯔꯒꯨꯝꯒꯦ꯫ ꯑꯗꯣ ꯌꯥꯝꯕꯨꯡꯒꯤꯁꯦ ꯑꯩ ꯊꯤꯅꯤꯅ ꯄꯥꯈꯠꯂꯤꯔꯣ? ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤꯅ ꯊꯣꯝꯂꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯊꯤ ꯍꯥꯏꯔꯁꯤꯒꯦ? ꯈꯪꯗꯦ, ꯌꯥꯝꯕꯨꯡ ꯂꯩꯍꯧꯒꯦꯔꯥ ꯂꯩꯍꯧꯔꯣꯏꯔꯥ ꯑꯩ ꯆꯦꯛ ꯆꯠꯂꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯅꯤꯛꯁꯨ ꯅꯣꯡꯃꯤ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔ ꯁꯨꯝ ꯄꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯁꯨ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ, ꯉꯔꯥꯡꯇꯒꯨꯝ ꯍꯦꯛ ꯃꯥꯜꯂꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ꯫ ꯍꯜꯂꯛꯂꯔꯣꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅꯤ ꯈꯔ ꯑꯃꯅ ꯄꯦꯟꯗ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯕ, ꯈꯔ ꯑꯃꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯅꯔꯤ꯫ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ ꯈꯟꯕꯗ ꯃꯤꯠꯇꯒꯤ ꯏꯔꯥ ꯏꯍꯧ, ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯌꯨꯝ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯌꯨꯝꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯗꯨꯃ ꯂꯩꯍꯟꯗꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯩ꯫ ꯃꯔꯛꯇꯨꯗ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯁꯤꯡ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯌꯥꯎꯔꯛꯄꯁꯤꯡꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯈꯤꯗꯨꯅ ꯃꯔꯥꯡ ꯃꯔꯛꯇꯨꯗ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯅ ꯅꯣꯛꯇꯅ ꯁꯥꯟꯅꯔꯤ꯫ ꯃꯔꯛꯇꯨꯗ ꯅꯤꯛꯇꯤ ꯉꯧꯔꯣꯛ ꯉꯧꯕ ꯃꯣꯖꯥ ꯐꯨꯔꯤꯠꯇꯨꯒ ꯅꯥꯀꯣꯡꯗ ꯐꯣꯟꯗꯨ ꯅꯞꯂꯒ ꯒꯦꯠꯇꯒꯤ ꯆꯪꯂꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯝꯕꯤ ꯂꯩꯃꯗꯨ ꯍꯥꯊꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯏꯃꯥꯁꯤꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯅꯤꯛ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯍꯣꯔꯦꯟ ꯂꯨꯍꯣꯡ ꯂꯥꯛꯄꯗ ꯐꯔꯛ ꯇꯥꯗꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯍꯧꯖꯤꯛ ꯂꯥꯛꯄ, ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯅꯔꯨꯕꯅꯤ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯅꯄꯥꯕꯨꯡꯅ ꯆꯥꯛ ꯆꯥꯅꯕꯗꯅ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯅꯤꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯁꯤꯒ ꯆꯪꯃꯤꯟꯅꯩ꯫ ꯌꯨꯝ ꯑꯃꯠꯇꯗ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯃꯛꯀꯤ ꯑꯣꯏꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯌꯨꯝ 2-3 ꯆꯠꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯕꯅꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯀꯅꯥ ꯑꯃ ꯂꯩꯖꯗꯕꯒꯨꯝ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯂꯥꯏꯖꯗꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯄꯦꯟꯊꯣꯛꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯌꯥꯝ ꯇꯤꯟꯕꯗꯗꯤ ꯃꯥꯁꯨ ꯐꯅ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯑꯗꯨꯝ ꯂꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯑꯃꯣꯃ ꯋꯥꯈꯜꯅ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯄ ꯃꯤꯀꯨꯞꯇꯅꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯊꯤꯡꯕ ꯉꯝꯗꯦ ꯏꯍꯧꯔꯛꯄꯁꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯑꯃꯨꯛ ꯅꯧꯍꯧꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯃꯥꯅ ꯏꯃꯪ ꯃꯪꯅ ꯐꯝꯂꯤꯉꯩ ꯃꯤꯀꯨꯞꯇꯅꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯐꯣꯟ ꯊꯝꯂꯛꯄꯗꯨ꯫ ꯂꯥꯏꯖ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯏꯉꯛ ꯉꯛꯅ ꯂꯩꯁꯥꯕꯤꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟꯗꯒꯤ ꯉꯥꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯉꯛꯂꯝꯕꯗꯨꯗꯤ ꯍꯟꯈ꯭ꯔꯦ꯫ ꯇꯥꯕ꯭ꯔꯣ? ꯂꯥꯏꯖ ꯐꯣꯟꯗꯣ ꯃꯥꯅ ꯂꯧꯔꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯇꯥꯏ꯫ ꯂꯣꯏꯔꯕꯣ? ꯂꯧꯕ ꯂꯥꯛꯑꯒꯦ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯄꯥꯏꯊꯣꯛꯈꯤꯕ ꯃꯁꯥꯅ ꯈꯪꯍꯧꯗꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯨ ꯐꯥꯎꯕ ꯋꯥꯍꯩꯗꯨ ꯇꯥꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯍꯥꯏꯐꯦꯠ ꯃꯤꯠꯆꯤꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯌꯥꯗ꯭ꯔꯤ꯫ ꯀꯩꯒꯤ? ꯂꯣꯏꯗ꯭ꯔꯤ꯫ ꯃꯊꯛꯇ ꯑꯝꯇ ꯀꯥꯔꯛꯑꯣ꯫ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ? ꯕꯦꯜꯀꯣꯅꯤꯗ꯫ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ? ꯇꯜꯂꯦ꯫ ꯀꯨꯏꯔꯣꯏꯌꯦ, ꯁꯠ꯫ ꯂꯥꯏꯖ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯨꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯒ, ꯉꯥꯛꯇꯪ ꯂꯦꯞꯄ ꯌꯥꯒꯗ꯭ꯔꯣ? ꯑꯩ ꯃꯊꯛꯇ ꯑꯝꯇ ꯀꯥꯔꯨꯒꯦ꯫
ꯍꯣꯏ ꯀꯨꯏꯗꯤ ꯀꯨꯏꯕꯤꯔꯥꯅꯨꯀꯣ ꯂꯥꯏꯖꯁꯨ ꯍꯥꯏꯔꯝꯗꯨꯅ ꯐꯣꯟꯗꯨꯗꯃꯛ ꯄꯥꯏꯅ ꯃꯊꯛꯇ ꯀꯥꯔꯛꯂꯦ ꯆꯦꯟꯆꯠ ꯇꯧꯏ ꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨ ꯐꯥꯔꯁ ꯐ꯭ꯂꯣꯔꯗꯨꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕꯗꯨꯗ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯄꯒꯗꯤ ꯎꯔꯦ ꯅꯤꯛꯁꯨ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯌꯨꯝ 2-3 ꯈꯛ ꯀꯥꯟꯅꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯅ ꯑꯃꯕꯨ ꯎꯅꯕꯅꯤ ꯅꯤꯛꯁꯨ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯐꯖꯩ ꯑꯗꯨꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯀꯩꯒꯤꯅꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣ ꯀꯩꯅꯣ ꯃꯤ ꯉꯥꯏꯍꯧꯔꯤ ꯉꯥꯏꯁꯅꯨ ꯃꯈꯥꯗꯒꯤ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯏꯀꯥꯏꯖꯩ ꯁꯤꯗꯤ ꯃꯤ ꯎꯍꯟꯕ ꯄꯥꯝꯃꯨꯗꯧꯔꯤꯕꯨ ꯇꯨꯃꯤꯟ ꯂꯥꯛꯑꯒ ꯌꯦꯞꯄꯒ ꯑꯣꯏꯅ ꯄꯨꯔꯛꯁꯤꯔ ꯈꯪꯗꯦ ꯀꯥꯔꯟ ꯉꯥꯡꯒꯅꯨꯀꯣ ꯌꯥꯝꯕꯣ ꯑꯗꯨꯏ ꯁꯔꯨꯛ ꯐꯤ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ ꯂꯥꯏꯕꯛꯀꯤ ꯆꯟꯗꯟ ꯆꯋꯥ ꯃꯌꯥꯝꯗꯨꯁꯨ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯅꯅꯦ ꯄꯪꯊꯤꯟ ꯊꯤꯟꯕ ꯃꯥꯜꯂꯛꯀꯗꯧꯔꯦꯕ ꯄꯛꯆꯗ꯭ꯔꯣ ꯌꯥꯝ ꯄꯛꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪ ꯁꯠ ꯂꯧꯕ ꯂꯥꯛꯑꯒꯦ ꯅꯪꯁꯨ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯀꯗꯕꯀꯣ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯟꯕ ꯌꯥꯗꯦ ꯍꯣꯏ ꯕꯥ ꯑꯩ ꯊꯝꯃꯒꯦ ꯃꯈꯥ ꯀꯨꯝꯈ꯭ꯔꯒꯦ ꯑꯣꯀꯦ ꯊꯝꯃꯣ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯥꯏꯖꯗꯤ ꯇꯍꯥ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯅꯤꯛꯁꯨ ꯀꯌꯥ ꯀꯨꯏꯅ ꯃꯗꯣꯝ ꯂꯦꯞꯍꯧꯕ ꯅꯠꯇꯦ ꯂꯥꯏꯖꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯕ ꯏꯁꯩꯒꯤ ꯁꯨꯔꯗ ꯈꯣꯡꯂꯤꯕ ꯕꯦꯜ ꯃꯗꯨꯗ ꯇꯨꯡ ꯏꯟꯅꯔꯤꯕ ꯇꯥꯟꯊꯥ ꯅꯥꯏꯅ ꯊꯤꯜꯂꯛꯄ ꯗꯣꯜꯒꯤ ꯈꯣꯟꯖꯦꯜ ꯄꯨꯛꯅꯤꯡ ꯍꯨꯈꯤ ꯊꯃꯣꯏꯁꯨ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯈ꯭ꯔꯦ ꯗꯣꯜꯒꯤ ꯈꯣꯟꯖꯦꯜꯅ ꯍꯦꯜꯂꯛꯂꯤꯉꯩ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯈꯠꯂꯛꯇꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯕꯣꯔ ꯖꯇ꯭ꯔꯥꯁꯨ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ ꯑꯁꯥ ꯑꯃ ꯎꯔꯝꯗꯕ ꯅꯨꯄꯥꯁꯤꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯏꯁꯦꯟ ꯍꯦꯛꯇ ꯄꯥꯏꯍꯜꯂꯤ ꯐꯤꯔꯦꯞꯄ ꯆꯥꯏꯁꯦꯟꯗꯨ ꯄꯥꯏꯅ ꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤꯕꯅꯤ ꯁꯤꯗꯁꯨ ꯐꯪꯗꯗꯅꯅꯦ ꯆꯥꯏꯁꯦꯟ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯦꯛ ꯂꯦꯞꯂꯛꯂꯕ ꯍꯨꯔꯥꯜꯂꯒꯅꯦ ꯄꯥꯟ ꯗꯨꯀꯥꯟꯒꯤ ꯁꯨꯅꯨ ꯊꯤꯠꯄꯝ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯈꯪ ꯌꯥꯝ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅ ꯃꯈꯣꯏꯁꯨ ꯈꯣꯡꯅ ꯄꯨꯂꯞ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯂꯝꯕꯤ ꯅꯥꯛ ꯌꯦꯠ ꯄꯨꯝꯕꯁꯨ ꯃꯤ ꯁꯪꯒꯨ ꯀꯌꯥ ꯂꯦꯞꯇꯨꯅ ꯕꯣꯔ ꯌꯦꯡꯒꯗꯕꯒꯤ ꯂꯩꯅꯔꯝꯃꯤ ꯈꯔ ꯑꯃꯁꯨ ꯐꯣꯟ ꯄꯨꯊꯣꯛꯂꯒ ꯚꯤꯗꯤꯑꯣ ꯅꯝꯅꯔꯤꯕꯅꯤ ꯅꯨꯄꯥ ꯊꯣꯛꯅ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟꯗꯨꯗ ꯐꯩꯖꯣꯝ ꯄꯣꯝꯆꯥꯠ ꯍꯥꯞꯈꯤꯕꯗꯨꯗꯤ ꯍꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯕ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯂꯧꯕꯒ ꯄꯥꯡꯈꯛꯅꯤ ꯐꯖꯩ ꯂꯦꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯌꯦꯡꯂꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯋꯥꯍꯩ ꯑꯣꯏꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯛꯇꯨꯗ ꯃꯒꯨꯜ ꯍꯦꯟꯅ ꯍꯥꯞꯂꯤꯕꯗꯤ ꯀꯣꯛꯇ ꯍꯥꯞꯂꯤꯕ ꯀꯣꯛꯌꯦꯠꯅꯤ ꯅꯣꯛꯄ ꯃꯥꯟꯗ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯔꯤꯕ ꯃꯥꯏꯊꯣꯡꯗꯨꯅ ꯑꯎꯕ ꯀꯅꯥꯕꯨ ꯍꯦꯟꯅ ꯁꯨꯝꯈꯤꯕꯒꯨꯝ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯍꯟꯈꯤꯕꯅꯤ ꯃꯤꯠꯄꯝ ꯄꯥꯛ ꯍꯣꯡꯅꯈꯤꯗꯦ ꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯌꯦꯡꯅꯩ ꯂꯩꯁꯥꯕꯤ ꯀꯌా ꯑꯃꯁꯨ ꯉꯥꯎꯅ ꯁꯣꯟꯅꯍꯧꯔꯤꯕꯅꯤ ꯕꯣꯔ ꯑꯣꯏꯔꯤꯕ ꯃꯥꯅ ꯅꯣꯛꯄ ꯃꯤꯅꯣꯛꯅ ꯄꯥꯝꯃꯨꯕꯤ ꯅꯨꯡꯁꯤꯕꯤ ꯅꯨꯔꯥꯃꯥꯕꯨ ꯂꯧꯔꯨꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯑꯗꯨꯕꯨ ꯚꯥꯕꯣꯛ ꯑꯣꯏꯔꯤꯕ ꯃꯌꯥꯝꯗꯨꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯅ ꯃꯥꯕꯨ ꯉꯥꯎꯅ ꯁꯣꯜꯍꯧꯕꯒꯤꯅꯤ ꯏꯀꯨꯏ ꯀꯨꯏꯗ ꯄꯥꯝꯃꯨꯕꯤ ꯃꯥꯒꯤ ꯁꯪꯒꯥꯏ ꯌꯧꯔꯛꯂꯤ ꯅꯛꯂꯕꯁꯨ ꯂꯥꯞꯇꯛ ꯂꯩꯔꯤꯕꯣꯏ ꯈꯜꯂꯝꯕ ꯗꯣꯜꯒꯤ ꯃꯈꯣꯜꯅ ꯏꯅꯛ ꯅꯛꯅ ꯁꯨꯃꯥꯡꯃꯛꯇꯗ ꯇꯥꯔꯛꯂꯕꯗ ꯂꯥꯏꯖ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯐꯥꯎꯕ ꯃꯁꯥꯅ ꯐꯥꯊꯕ ꯉꯝꯗꯦ ꯑꯗꯨꯛ ꯍꯧꯅ ꯇꯥꯕꯗꯤ ꯗꯣꯜꯒꯤ ꯃꯈꯣꯜꯅ ꯅꯠꯇ꯭ꯔꯒ ꯋꯥꯡꯅ ꯆꯣꯡꯂꯛꯂꯤꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯟꯖꯦꯜꯂ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕ ꯑꯅꯤꯁꯤꯅ ꯀꯩꯅꯥꯗꯒꯤ ꯇꯥꯔꯣꯏꯗꯧꯔꯤꯀꯣ ꯐꯖꯩ ꯕꯣꯔꯗꯣ ꯌꯥꯝ ꯐꯖꯩꯍꯦ ꯆꯤꯡꯃꯨꯛ ꯍꯦꯛ ꯂꯦꯝꯃꯤ ꯍꯥꯏꯗꯣ ꯍꯥꯏꯅꯤꯡꯉꯦꯝꯅꯤ ꯋꯥꯍꯩ ꯀꯌꯥꯅꯤ ꯂꯥꯏꯖꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯕꯤ ꯈꯔꯕꯨꯗꯤ ꯕꯣꯔ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯆꯦꯞꯊ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯤ ꯃꯇꯥꯡꯗꯨꯗ ꯃꯤꯔꯥꯁꯨ ꯇꯍꯥ ꯆꯪꯉꯛꯏ ꯊꯣꯏꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯅ ꯌꯧꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯂꯥꯏꯖ ꯋꯥꯈꯜ ꯀꯥꯗꯨ ꯈꯔ ꯏꯪꯖꯩ ꯈꯪꯅꯔꯕꯁꯨ ꯇꯨꯔꯣꯠ ꯈꯨꯟꯗꯥꯅꯕ ꯀꯌꯥ ꯌꯥꯎꯗꯕꯅ ꯂꯥꯏꯖ ꯍꯥꯏꯅꯤꯡꯕ ꯋꯥꯀꯥꯗꯨ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯕꯅꯤ ꯃꯤꯔꯥ ꯆꯪꯂꯛꯄꯗꯨꯗ ꯁꯨꯔꯒꯥꯗꯨ ꯁꯥꯡꯅ ꯑꯃꯨꯔꯛ ꯍꯣꯟꯗꯣꯛꯆꯔꯤꯕꯅꯤ ꯃꯤꯔꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯂꯣꯏ ꯀꯩꯑꯣꯏ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯔꯛꯏ ꯕꯣꯔ ꯎꯕꯗ ꯂꯩꯁꯥꯕꯤ ꯀꯌꯥ ꯉꯥꯎꯅꯍꯧꯔꯕꯅꯤꯀꯣ ꯍꯣꯔꯦꯟ ꯃꯥꯝꯗꯣꯞ ꯃꯌꯥꯏꯗ ꯅꯪ ꯑꯃꯨꯛ ꯈꯨꯗꯤ ꯊꯤꯅꯅꯤ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯈꯖꯤꯛꯇꯤ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨ ꯂꯦꯡꯂꯛꯏ ꯁꯨꯝ ꯍꯧꯈꯤ ꯀꯩꯅꯥ ꯊꯣꯔꯛꯄ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯂꯥꯏꯖꯁꯨ ꯃꯈꯣꯏ 2-3ꯅ ꯄꯨꯊꯣꯛꯄꯤꯔꯛꯏ ꯃꯤꯔꯥꯁꯨ ꯌꯥꯎꯔꯤ ꯂꯥꯏꯖꯅ ꯃꯥꯝꯗꯣꯞ ꯆꯪꯈꯤꯕꯒꯗꯤ ꯃꯥꯁꯨ ꯅꯥꯀꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯂꯩ ꯀꯣꯏꯕ ꯀꯨꯟꯗꯣ ꯍꯨꯛꯄꯁꯨ ꯂꯣꯏꯁꯤꯟꯈꯤ ꯄꯨꯝꯅꯃꯛ ꯑꯁꯣꯏꯕ ꯌꯥꯎꯗ ꯅꯤꯡꯊꯤꯖꯈꯤ
ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯅ ꯅꯥꯛ ꯌꯦꯠꯇ ꯐꯝꯈꯤꯕꯗꯨ ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯐꯝ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯛ ꯏꯪꯅ ꯅꯤꯡꯊꯤꯖꯕꯤ ꯃꯉꯣꯟꯗ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯂꯩꯇꯦꯡ ꯀꯌꯥ ꯑꯃꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯁꯦꯝꯕꯗꯤ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯃꯆꯥ ꯍꯥꯏꯗꯨ ꯊꯣꯛꯂꯕ ꯍꯦꯛꯅꯤꯡꯉꯤ꯫ ꯁꯤꯃ ꯐꯖꯗꯦ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯗ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯊꯤꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯔꯤꯕꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯁꯦꯝꯃꯤ꯫ ꯑꯁꯤꯈꯛ ꯅꯠꯇꯅ ꯅꯤꯛ ꯃꯃꯥꯟꯅꯕꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟꯅ ꯐꯖꯅ ꯁꯤꯟꯕꯅꯤ꯫ ꯊꯛꯅꯕ ꯃꯍꯤ ꯃꯅꯥꯏ ꯍꯥꯏꯁꯤꯇꯕꯨ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯐꯥꯒꯤꯗꯒꯤ ꯐꯤꯔꯦꯞꯄꯗꯤ ꯐꯅꯌꯥꯝꯕꯨ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯄꯦꯟꯗꯕ ꯈꯔ ꯂꯩꯔꯝꯕꯅꯤ ꯃꯄꯥ ꯍꯦꯛ ꯆꯥꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯅꯤꯡ ꯇꯝꯖꯔꯣ ꯍꯥꯏꯕꯒꯨꯝ ꯅꯤꯛꯁꯨ ꯀꯌꯥ ꯊꯤꯡꯕ ꯄꯤꯗꯦ꯫ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤꯁꯛꯅꯤ ꯃꯥ ꯈꯪꯉꯤ꯫ ꯃꯤ ꯑꯌꯥꯝꯕ ꯍꯟꯗꯛ ꯈꯔ ꯐꯥꯎꯕ ꯐꯅ ꯀꯨꯏꯅ ꯐꯤꯔꯦꯞꯄ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥ ꯊꯣꯔꯛꯄꯅꯤ꯫ ꯃꯥꯅ ꯒꯥꯔꯤꯗ ꯍꯦꯛ ꯀꯥꯔꯛꯄꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯁꯤꯠꯇꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯠ ꯀꯥꯔꯛꯄꯗꯨꯗ ꯐꯤꯔꯦꯞꯄ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯍꯪꯂꯛꯏ꯫ "ꯀꯅꯥꯅꯣ?" ꯐꯝꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯅꯤꯁꯥꯒ ꯈꯪꯍꯟꯍꯟꯈꯤ꯫ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯁꯣꯏꯅꯕꯨ ꯎꯔꯤꯕ꯭ꯔꯥ ꯈꯟꯅ ꯑꯃꯨꯛ ꯎꯁꯤꯟ ꯑꯃꯨꯛ ꯄꯥꯡꯊꯣꯛ ꯃꯃꯤꯠ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅ ꯃꯈꯣꯏꯒꯤ ꯍꯦꯂꯣꯏꯀꯥꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕ ꯃꯥꯗꯤ ꯃꯈꯨꯠ ꯅꯥꯝꯃꯗꯣ ꯈꯖꯤꯛ ꯊꯥꯡꯒꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯐꯝꯂꯤꯕ ꯃꯥꯒꯤ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯒ ꯌꯦꯡꯉꯤ꯫ ꯇꯁꯦꯡꯕ ꯑꯣꯏꯔꯝꯕꯗꯨꯅ ꯁꯠ ꯑꯃꯨꯛ ꯍꯟꯗꯣꯛꯂꯤ꯫ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯍꯣꯡꯈꯤ꯫ ꯃꯥꯏꯊꯣꯡ ꯌꯥꯎꯅ ꯃꯥꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯈꯤꯕꯒ ꯍꯥꯟꯅ ꯈꯪꯅꯈꯤꯗ꯭ꯔꯕ ꯑꯃꯒꯨꯝ ꯈꯣꯟꯖꯦꯜꯒꯗꯨ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ "ꯀꯥꯏ ꯌꯧꯗꯣꯏꯅꯣ?" "ꯅꯣꯏ ꯌꯨꯝꯗ." ꯐꯤꯔꯦꯞꯄ ꯃꯃꯥꯏꯗꯨ ꯃꯛꯁꯜ ꯂꯩꯁꯤꯜꯂꯛꯇꯨꯅ ꯏꯉꯛ ꯉꯛꯅ ꯈꯣꯟꯖꯦꯜꯒꯗꯨ ꯂꯂꯠ ꯇꯧꯅ "ꯀꯩ ꯍꯥꯏꯕ?" "ꯐꯔꯦ ꯇꯥꯗ꯭ꯔꯗꯤ ꯑꯩ ꯀꯨꯝꯍꯧꯔꯒꯦ." ꯋꯥꯍꯩꯁꯤ ꯍꯥꯏꯕꯒ ꯃꯤꯔꯥ ꯀꯨꯝꯈꯤꯅꯕ ꯁꯦꯝ ꯁꯥꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯈꯣꯡ ꯊꯥꯡꯊꯕ ꯍꯧꯔꯛꯄ ꯐꯥꯎꯕ ꯐꯤꯔꯦꯞꯄ ꯃꯥꯅ ꯈꯥꯝꯂꯛꯇꯕꯗꯨꯗ ꯃꯥꯁꯨ ꯁꯠ ꯍꯦꯛ ꯀꯨꯝꯂꯒ ꯆꯠꯈꯤꯕ ꯉꯝꯗꯦ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, "ꯑꯁ ꯈꯥꯝꯂꯛꯇꯦꯅꯦ." ꯐꯤꯔꯦꯞꯄ ꯇꯨꯃꯤꯟ ꯍꯦꯛ ꯂꯩꯁꯤꯜꯂꯤ ꯇꯧꯔꯤꯕ ꯅꯨꯄꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯀꯔꯝꯕ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯃꯥ ꯈꯪꯈꯤꯗꯦ꯫ ꯈꯪꯁꯤꯟꯅꯗꯕꯒꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯇꯁꯦꯡꯅ ꯁꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯌꯥꯎꯔꯤ ꯃꯇꯧꯗꯨ꯫ ꯐꯥꯒꯤꯗꯒꯤ ꯐꯤꯔꯦꯞꯄꯅ ꯈꯥꯝꯂꯛꯇꯕꯗꯨꯗ ꯃꯤꯔꯥ ꯃꯈꯥꯗꯕꯨ ꯀꯨꯝꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯥ ꯏꯀꯥꯏꯔꯦ꯫ ꯏꯀꯥꯏꯃꯟꯕꯒꯤ ꯃꯥꯏ ꯑꯅꯤꯁꯨ ꯉꯥꯡꯁꯤꯜꯂꯦ꯫ ꯈꯨꯗꯛꯇꯨꯗ ꯃꯥꯕꯨ ꯇꯧꯉꯝꯕꯤꯒꯤ ꯃꯤꯡꯊꯣꯜ ꯄꯤꯕꯤꯒꯗꯧꯔꯦ꯫ ꯃꯥꯏ ꯂꯩꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯈꯤꯒꯦ ꯍꯣꯠꯅꯔꯛꯄ ꯃꯤꯀꯨꯞꯇꯅꯤ ꯈꯪꯍꯧꯗ ꯐꯤꯔꯦꯞꯄ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠ ꯐꯥꯔꯛꯈꯤꯕꯗꯨ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯂꯦꯞ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯥꯞꯄꯗꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯁꯤꯃꯁꯨ ꯇꯥꯕ ꯐꯪꯏ꯫ "ꯆꯠꯂꯁꯤ." ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯐꯤꯔꯦꯞꯄ ꯆꯤꯝꯕꯥꯜꯗꯨ ꯈꯖꯤꯛ ꯂꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯃꯤꯔꯥꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯌꯥꯗꯦ ꯀꯧꯕ ꯋꯥꯍꯩ ꯍꯥꯏꯗ ꯅꯪꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯈꯟ ꯃꯥꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯍꯔꯥꯎ ꯏꯅꯖꯈꯤꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟꯕꯗ ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯨ ꯅꯤꯛꯁꯨ ꯊꯣꯡꯅꯥꯎ ꯃꯌꯥꯒꯤ ꯇꯦꯕꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯁꯨ ꯎꯏ꯫ ꯋꯥꯗꯤ ꯉꯥꯡꯂꯝꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯐꯝꯅ ꯅꯤꯛꯁꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯂꯒ ꯂꯥꯏꯖ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯥ ꯍꯦꯟꯅ ꯍꯧꯗ ꯇꯞꯂꯒꯗꯨꯃꯛ ꯀꯧꯏ꯫ "ꯇꯥꯕ꯭ꯔꯣ?" ꯂꯥꯏꯖ ꯃꯈꯥꯗ ꯀꯥꯔꯄꯦꯠꯀꯥꯗꯨ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯅꯤꯛꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏ ꯁꯠ ꯅꯣꯟꯈꯠꯂꯤ꯫ "ꯍꯥ ꯀꯩ ꯍꯥꯏꯒꯦ?" "ꯊꯕꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯔꯦꯗ." "ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ." ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨꯃꯗꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯏꯖꯁꯨ ꯅꯤꯛꯀꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯐꯝꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯌꯔꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯂꯥꯝ ꯂꯥꯏꯖꯗ ꯐꯝꯃꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤ꯫ ꯂꯥꯏꯖꯁꯨ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ꯫ ꯋꯥꯍꯪ ꯆꯦꯜꯂꯕ ꯃꯤꯠꯌꯦꯡꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯅꯤꯛ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯕꯒꯤ ꯃꯇꯧ ꯎꯠꯂꯤ꯫ "ꯈꯨꯠ ꯇꯤꯡꯊꯣꯛ ꯑꯗꯨꯒ ꯃꯤꯠ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯒ ꯂꯩꯌꯨ." ꯂꯥꯏꯖꯁꯨ ꯅꯤꯛꯅ ꯍꯥꯏꯔꯤꯗꯨꯃꯛ ꯇꯧꯏ꯫ ꯃꯤꯠ ꯑꯅꯤ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯈꯨꯠ ꯅꯥꯝꯃꯗꯨꯁꯨ ꯇꯤꯡꯊꯣꯛꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯃꯥꯒꯤ ꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯝꯂꯛꯄꯗꯨꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯤꯠ ꯑꯅꯤꯗꯨ ꯁꯠ ꯄꯥꯡꯂꯛꯄꯅꯤ꯫ ꯆꯦꯅꯥ ꯌꯥꯝꯕ ꯄꯤꯛꯇꯛꯄ ꯁꯥꯏꯖꯀꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯃꯥꯒꯤ ꯈꯨꯕꯥꯛꯇꯨꯗ ꯊꯝꯂꯝꯕꯅꯤ꯫
ꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯃꯨꯛꯁꯨ ꯅꯤꯛꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯛ ꯋꯥꯍꯩ ꯑꯁꯤꯃꯁꯨ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯅꯤ, ꯅꯪꯒꯤ ꯏꯔꯤꯕ ꯃꯌꯦꯛ, ꯁꯩꯊꯥꯔꯤꯕ ꯋꯥꯍꯩꯁꯨ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯋꯥꯈꯜꯗ ꯂꯥꯛꯇꯨꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜꯁꯤꯡꯗꯨꯕꯨ ꯋꯥꯍꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯩꯅ ꯏꯈꯤꯕ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ, ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯖ ꯂꯥꯏꯔꯤꯛꯇꯨꯗ ꯃꯤꯠꯐꯝ ꯊꯝꯃꯤ, ꯑꯇꯩ ꯂꯥꯏꯔꯤꯛ ꯅꯠꯇꯦ, ꯅꯤꯛ ꯃꯥ ꯃꯁꯥꯅ ꯏꯗꯨꯅ ꯐꯣꯡꯈꯤꯕ ꯅꯣꯕꯦꯜ ꯑꯗꯨꯅꯤ꯫ ꯅꯣꯕꯦꯜ ꯑꯗꯨꯒꯤ ꯀꯣꯚꯔꯗꯅ ꯃꯃꯤꯡ ꯑꯣꯏꯅ ꯁꯨꯝꯅ ꯊꯥꯔꯤ, ꯅꯨꯔꯥꯋꯣ ꯅꯪꯕꯨꯅꯤ, ꯅꯨꯔꯥꯋꯣ ꯅꯪꯕꯨꯅꯤ꯫ ꯀꯣꯚꯔꯗꯨꯗꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯄꯣꯔꯇ꯭ꯔꯦꯠ ꯌꯥꯎꯔꯤ, ꯁꯛꯐꯝ ꯎꯍꯟꯗꯦ, ꯑꯗꯨ ꯃꯒꯨꯟ ꯂꯩꯅ ꯌꯦꯛꯄꯅꯤ꯫ ꯈꯨꯠꯍꯩ ꯀꯅꯥ ꯑꯃꯅ ꯌꯦꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯨꯏꯅ ꯃꯤꯠꯐꯝ ꯊꯝꯃꯤ ꯂꯥꯏꯖꯥ꯫ ꯅꯤꯛꯇꯤ ꯋꯥ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯏ, ꯃꯃꯥꯡꯗ ꯑꯩꯅ ꯅꯣꯕꯦꯜꯁꯤ ꯄꯤꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯗꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯑꯩꯅ ꯄꯤꯒꯦꯅ ꯈꯜꯂꯛꯄꯅꯤ꯫ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯤꯛ, ꯁꯅꯥ, ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯄꯣꯠꯁꯛꯁꯨ ꯄꯤꯅꯩ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯈꯜꯂꯕ ꯄꯣꯠꯁꯛ ꯑꯁꯦ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯄꯦꯟꯖꯕ ꯅꯠꯇ꯭ꯔꯒ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯦ ꯑꯗꯨꯃꯛꯁꯨ ꯍꯥꯏꯒꯦ, ꯃꯁꯤꯃꯗꯤ ꯍꯥꯏꯒꯦ, ꯏꯔꯤꯕ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯪꯉꯣꯟꯗ ꯁꯩꯊꯥꯗꯨꯅ ꯏꯈꯤꯕꯅꯤ, ꯑꯇꯩ ꯀꯅꯥ ꯌꯥꯎꯍꯟꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯔꯤꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯔꯤꯕꯤ ꯅꯨꯔꯥ ꯅꯍꯥꯛꯀꯤ ꯃꯔꯝ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯖ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯕꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯟꯖꯩ, ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯔꯛꯏ ꯃꯥꯁꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯁꯨ ꯃꯁꯤꯅ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯛ ꯅꯠꯇꯅ ꯊꯃꯣꯏꯅ ꯍꯦꯟꯅ ꯈꯣꯏꯗꯥꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯝꯂꯦ, ꯄꯥꯝꯖꯔꯦ, ꯄꯨꯝꯅꯃꯛ ꯄꯥꯝꯖꯔꯦ꯫ ꯄꯥꯝꯖꯕ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯍꯥꯏꯗꯨ ꯄꯣꯛꯆꯔꯦ꯫ ꯄꯦꯟꯖꯕ ꯍꯔꯥꯎꯕꯗꯨꯅ ꯊꯟꯈꯤꯕꯅꯔꯥ ꯋꯥ ꯉꯥꯡꯗ ꯇꯧꯐꯝ ꯈꯪꯗꯕꯒꯨꯝ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯩ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ, ꯅꯨꯔꯥ ꯃꯥꯒꯤ ꯈꯨꯗꯥꯡ ꯇꯞꯅ ꯄꯥꯏꯗꯨꯅ ꯑꯁꯤꯃꯁꯨ ꯍꯥꯏ, ꯀꯩꯅꯣꯃ ꯌꯦꯡꯍꯟꯒꯦ꯫ ꯂꯥꯏꯖꯁꯨ ꯇꯜꯂꯤ ꯀꯧꯕ ꯍꯥꯏꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯤ꯫ ꯅꯤꯛꯁꯨ ꯂꯥꯏꯖꯒꯤ ꯈꯨꯖꯦꯡ ꯄꯥꯂꯣꯏꯅ ꯀꯥꯗꯨꯒꯤ ꯕꯦꯜꯀꯣꯅꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯊꯣꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯆꯠꯅ ꯆꯠꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯅꯣꯕꯦꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯀꯣꯜꯂꯤ, ꯊꯥꯗꯣꯛꯄ ꯇꯧꯗꯦ, ꯃꯥꯡꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯤ꯫ ꯔꯦꯂꯤꯡ ꯃꯌꯥꯗꯨꯗ ꯍꯦꯛ ꯂꯦꯞꯄꯒ ꯅꯤꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ, ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯌꯦꯡꯉꯨ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯌꯥꯗ ꯉꯥꯟꯊꯣꯏꯅ ꯅꯤꯡꯊꯤꯖꯔꯤꯕ ꯊꯥꯖꯒꯤ ꯃꯍꯤꯡ ꯍꯥꯏꯗꯨꯁꯨ ꯉꯁꯤꯗꯤ ꯎꯈꯤꯗ꯭ꯔꯤ, ꯀꯌꯥꯗ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯅ ꯊꯣꯛꯂꯤꯕꯅꯣ꯫ ꯐꯖꯕ ꯋꯥꯍꯩ, ꯄꯣꯠꯁꯛ ꯈꯨꯗꯤꯡꯁꯨ ꯅꯪ ꯈꯛꯇ ꯎꯈ꯭ꯔꯦ, ꯅꯨꯔꯥ ꯅꯪ ꯈꯛꯇ꯫ ꯂꯥꯏꯖ ꯋꯥ ꯉꯥꯡꯂꯛꯇꯦ, ꯃꯣꯃꯣꯟ ꯈꯛꯇꯃꯛ ꯇꯧꯏ꯫ ꯏꯀꯥꯏꯅ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯂꯨꯞꯊꯖꯩ, ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯃꯇꯧꯅꯤ, ꯉꯥꯎꯍꯜꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯍꯦꯟꯅ꯫ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯃꯨꯛ ꯍꯟꯅ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯤꯕ ꯃꯉꯣꯟꯗ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯈꯨꯗꯛꯇꯨꯗ ꯈꯜꯂꯛꯇꯕꯁꯨ ꯅꯠꯇꯦ, ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯌꯦꯡꯉꯣ ꯂꯥꯏꯖꯥ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯁꯨ ꯃꯥꯡꯂꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤ ꯇꯥꯈꯤꯕꯒ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯈꯨꯜ ꯑꯅꯤꯃꯛ ꯄꯥꯏꯁꯤꯟꯅꯅ ꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟ ꯋꯤꯁꯅꯤ ꯍꯧꯔꯤ꯫ ꯃꯈꯣꯏꯅꯗꯤ ꯎꯍꯧꯗ꯭ꯔꯤ, ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯠ ꯁꯠ ꯇꯥꯈꯤꯕꯅꯤ꯫ ꯋꯤꯁ ꯅꯤꯔꯤꯕꯗꯨ ꯂꯣꯏꯕꯒ ꯇꯞꯅ ꯃꯤꯠ ꯑꯃꯨꯛ ꯄꯥꯡꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯛꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯣꯏꯗꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯃꯤꯠ ꯑꯃꯨꯛ ꯄꯥꯡꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯑꯗꯨꯛ ꯃꯨꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨꯗ ꯃꯥꯁꯨ ꯃꯣꯃꯣꯟ ꯈꯛꯇꯃꯛ ꯇꯧꯔꯛꯏ꯫ ꯂꯦꯞꯅ ꯂꯦꯞꯅ ꯅꯤꯛꯁꯨ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯇꯞꯅ ꯄꯥꯏ꯫ ꯑꯅꯤꯃꯛ ꯋꯥ ꯉꯥꯡꯅꯗꯦ, ꯊꯣꯛꯂꯤꯕ ꯊꯥ ꯊꯋꯥꯟꯁꯤꯡꯗꯨꯕꯨ ꯌꯥꯝ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯄꯥꯜꯗ ꯃꯤ ꯂꯥꯛꯍꯧꯏ ꯍꯥꯏꯕꯗꯨꯅ ꯂꯥꯏꯖꯁꯨ ꯆꯥ ꯀꯞ 3 ꯍꯩꯗꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯛꯏ꯫ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯔꯛꯄꯒꯗꯤ ꯐꯝꯂꯝꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯤꯁꯛꯇꯨ ꯁꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯁꯨ ꯁꯣꯟꯊꯥꯡꯅꯅ, ꯚꯥꯆꯧ꯫ ꯑꯆꯥꯟꯕꯁꯨ ꯃꯆꯥ ꯊꯣꯛꯂꯤꯕ ꯂꯥꯏꯖꯕꯨ ꯎꯕꯗ ꯃꯤꯀꯨꯞꯇ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ
ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯖꯔꯛꯏ꯫ ꯍꯧꯈ꯭ꯔꯕꯁꯤꯡ ꯅꯤꯡꯁꯤꯡ ꯃꯄꯤ ꯏꯔꯥꯁꯨ ꯏꯍꯧꯗꯕ ꯅꯠꯇꯦ, ꯑꯅꯤꯃꯛ ꯏꯍꯧꯔꯤꯕꯅꯤ꯫ ꯂꯥꯏꯖ ꯀꯞ ꯍꯥꯞꯄ ꯇ꯭ꯔꯦꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯈ꯭ꯔꯒ ꯃꯄꯥꯆꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯑꯆꯥꯟꯕ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯅꯥꯟꯊꯕꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯅ?" ꯂꯥꯏꯖ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯄꯥꯎꯗꯝꯖꯩ, ꯄꯦꯟꯗꯕ ꯄꯨꯝꯕꯁꯨ ꯋꯥꯀꯠꯆꯩ꯫ "ꯄꯥꯆꯧ, ꯅꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯕꯨ ꯀꯅꯥꯁꯨ ꯂꯩꯖꯗꯕꯤ ꯑꯃꯒꯨꯝ ꯅꯈꯣꯏꯅ ꯏꯟꯊꯣꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯅꯈꯣꯏ ꯌꯥꯝ ꯐꯠꯇꯦ." "ꯏꯆꯥꯕꯨ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯅ ꯕꯥꯆꯧ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ." "ꯇꯥꯃꯣꯒ ꯃꯥꯆꯧꯕꯤꯒꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ?" "ꯉꯁꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯍꯧꯔꯤꯕꯅꯤ." ꯃꯇꯝ ꯀꯨꯏꯅ ꯎꯅꯍꯧꯗꯕꯒꯤ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅ ꯁꯥꯟꯅꯩ꯫ ꯄꯦꯟꯗꯕ ꯂꯩꯔꯝꯕ ꯄꯨꯝꯕꯁꯨ ꯈꯨꯗꯛꯇꯨꯗ ꯍꯥꯏꯈ꯭ꯔꯦ, ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯁꯦꯠꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯉꯥꯏꯔꯛꯂꯤꯕꯗꯨ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯂꯕ꯭ꯔꯥ ꯈꯟ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤꯕꯅꯤ꯫ ꯂꯦꯞꯅ ꯂꯦꯞꯅ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯣꯜ ꯀꯂꯔꯒꯤ ꯋꯥꯁꯇꯨꯃꯁꯨ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ꯫ ꯅꯥꯟꯅ ꯍꯥꯠꯂꯤꯕ ꯁꯝꯗꯨꯁꯨ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯤ꯫ "ꯌꯥꯝꯕꯨꯡ!" ꯁꯥꯏꯠ ꯃꯤꯔꯔꯗꯒꯤ ꯃꯤꯠꯌꯦꯡ ꯍꯣꯡꯂꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯖ ꯃꯥꯡꯒꯣꯜꯒꯤ ꯏꯁꯇ꯭ꯌꯔꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯀꯨꯝꯃꯛꯏ꯫ ꯏꯜꯂꯤꯕ ꯕꯦꯕꯤ ꯄꯤꯡ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯗꯨꯁꯨ ꯈꯨꯠ ꯅꯥꯝꯃꯒ ꯍꯥꯏꯐꯦꯠ ꯇꯥꯁꯤꯜꯂꯤ꯫ ꯅꯥꯝꯃ ꯑꯃꯅ ꯕꯦꯒꯇꯨꯒ ꯀꯩꯒ ꯐꯅꯦꯛꯇꯨ ꯈꯖꯤꯛ ꯆꯤꯡꯈꯠꯂꯤ꯫ ꯀꯨꯝꯂꯛꯏ, ꯐꯤꯗꯣꯟ ꯄꯟꯗꯅꯕ ꯍꯥꯏꯗꯨꯅ ꯇꯥꯈꯠꯂꯤꯕꯅꯤ꯫ ꯅꯤꯛ ꯁꯨꯝ ꯂꯦꯞꯇꯨꯅ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯅꯥꯛꯇ ꯏꯅꯪ ꯅꯪꯅ ꯂꯦꯞꯇꯨꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯌꯥꯝꯕꯨꯡ!" "ꯍꯥ, ꯀꯩꯕ?" "ꯆꯠꯂꯁꯤ꯫ ꯌꯥꯔꯕꯣ?" "ꯂꯥꯎ." ꯒꯥꯔꯤꯗ ꯀꯥꯅꯕ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤ꯫ ꯍꯦꯛ ꯀꯥꯈꯤꯕꯒꯗꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕꯤꯔꯝꯗꯨꯅ ꯃꯥꯁꯨ ꯀꯥꯔꯛꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ "ꯅꯣꯕꯦꯜ ꯄꯥꯕꯁꯨ ꯂꯣꯏꯔꯦ꯫ ꯀꯃꯥꯏ ꯇꯧꯒꯦ?" "ꯊꯥꯏꯅ ꯏꯕꯥꯅꯤꯅ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯈꯤꯕ ꯃꯇꯥꯡꯁꯨ ꯂꯣꯏꯅ ꯌꯥꯎꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯑꯅꯝꯕ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯃꯥꯟꯅꯕ ꯌꯥꯝꯅ ꯌꯥꯎꯏ." "ꯌꯥꯎꯕꯅꯤ." ꯒꯥꯔꯤꯗꯤ ꯊꯧꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯛ ꯃꯤꯠꯌꯦꯡꯗꯤ ꯑꯃꯨꯛ ꯑꯃꯨꯛ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯃꯉꯣꯟꯗ ꯊꯝꯂꯤꯕꯅꯤ꯫ ꯑꯃꯨꯛ ꯌꯦꯡꯈꯤꯕꯗ ꯄꯥꯛ ꯍꯦꯛ ꯍꯣꯡꯅꯤ ꯀꯥꯎꯏ꯫ ꯃꯥꯒꯤ ꯃꯇꯧ ꯈꯪꯕ꯭ꯔꯥ? ꯂꯥꯏꯖꯗꯣ ꯈꯖꯤꯛ ꯃꯃꯣꯟ ꯇꯧꯅ ꯍꯪꯉꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯣ?" "ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯁꯤꯔꯥ?" "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ?" "ꯒꯥꯔꯤ ꯈꯥꯝꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯕꯗ ꯃꯤꯋꯥ ꯇꯥꯕ ꯌꯥꯎꯅꯔꯛꯇꯧ ꯃꯥꯜꯂꯤ." ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ?" ꯅꯤꯛ ꯒꯥꯔꯤꯗꯣ ꯂꯝꯕꯤ ꯃꯇꯥꯏ ꯋꯥꯏꯔꯞ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖ ꯃꯉꯣꯟꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯃꯤ ꯉꯥꯎꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯒꯥꯔꯤ ꯈꯥꯝꯂꯒ ꯏꯃꯤꯠꯄꯦꯟꯈ ꯌꯦꯡꯍꯧꯗ꯭ꯔꯗꯤꯅꯦ, ꯍꯣꯔꯦꯟ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯛꯄꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯔꯗꯤ ꯀꯝꯗꯧꯕ?" "ꯀꯅꯥꯕꯨꯅꯣ ꯌꯥꯝꯕꯣ?" ꯅꯤꯛ ꯃꯈꯨꯠ ꯅꯥꯝꯃꯒꯤ ꯈꯨꯅꯤꯡꯗꯨꯅ ꯏꯁꯇ꯭ꯌꯔꯗꯨꯗ ꯅꯝꯂꯒ ꯂꯥꯏꯖꯗ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯉꯥꯟꯊꯣꯏꯔꯤꯕꯤ ꯅꯨꯔꯥꯋꯣ ꯅꯪꯕꯨꯅꯤ꯫ ꯑꯁꯨꯛ ꯐꯖꯔꯤꯉꯩ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗ ꯂꯦꯟꯈꯤꯕ ꯇꯥꯔꯤ." "ꯌꯥꯔꯦꯀꯣ ꯌꯥꯝꯕꯣ." "ꯌꯥꯗ꯭ꯔꯤ ꯑꯩꯗꯤ." "ꯑꯁ, ꯒꯥꯔꯤ ꯊꯧꯔꯣꯕ." "ꯊꯧꯐꯝ ꯈꯪꯗ꯭ꯔꯤ." "ꯑꯩ ꯃꯅꯤꯡ ꯇꯣꯡꯉꯒꯦ." "ꯉꯛꯁꯦ ꯃꯅꯤꯡꯗ ꯃꯇꯣꯝꯇ ꯂꯩꯊꯣꯛꯈ꯭ꯔꯗꯤ?" "ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ." "ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯇꯧꯕꯒ ꯄꯥꯝꯃꯨꯔꯦꯕꯨ." ꯀꯩꯕꯨꯅꯣ?" "ꯅꯪꯕꯨꯅꯦ, ꯅꯨꯔꯥꯋꯣ ꯅꯪꯕꯨꯅꯦ." "ꯃꯤꯔꯥꯅ ꯑꯩ ꯉꯟꯇꯥ ꯌꯧꯔꯛꯑꯣ ꯍꯥꯏꯕꯅꯤ." "ꯅꯪꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯅꯝꯂꯒ ꯏꯇꯣꯝꯇ ꯑꯃꯨꯛ ꯍꯟꯈꯤꯗꯣꯏꯁꯦ ꯑꯩ ꯂꯩꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦꯕꯨ꯫ ꯄꯨꯂꯞ ꯆꯠꯂꯁꯤ ꯀꯩꯗꯧꯒꯦ?" "ꯌꯥꯔꯣꯏꯕ, ꯌꯥꯝꯕꯨꯡꯗꯤ ꯐꯤꯔꯦꯞ ꯍꯣꯏꯗ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯑꯩꯁꯨ ꯃꯤꯔꯥ ꯍꯣꯏꯗ ꯂꯩꯍꯧꯔꯒꯦꯕ." "ꯍꯣꯔꯦꯟꯅꯦ ꯃꯤꯅ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯀ ꯆꯥꯕ ꯌꯥꯔꯣꯏꯀꯣ." "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯍꯣꯔꯦꯟꯗꯤ ꯆꯥꯅꯕꯒꯤ ꯆꯥꯅꯕ ꯉꯥꯛ ꯀꯥꯏꯈ꯭ꯔꯅꯤꯌꯦ." "ꯒ꯭ꯌꯥꯟ ꯃꯥꯡꯅꯕ ꯍꯥꯞꯄꯝꯃꯁꯨ ꯎꯗ꯭ꯔꯤꯉꯩ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" ꯋꯥꯗꯨꯗ ꯂꯥꯏꯖ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯅꯣꯛꯏ꯫ "ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯕꯣ." "ꯌꯥꯔꯦ ꯌꯥꯔꯦ, ꯌꯦꯠ ꯊꯪꯕ ꯅꯥꯆꯣꯝ ꯐꯥꯎꯗꯤ ꯆꯤꯜꯂꯝꯃꯤ, ꯁꯤꯗ ꯃꯥꯏꯊꯛꯄ ꯈꯨꯏꯃꯨ ꯑꯃꯒ ꯉꯪꯁꯤꯜꯂꯛꯑꯗꯤꯕ ꯌꯥꯝꯕꯨꯡꯗ ꯇꯥꯛꯎ, ꯊꯕꯛ ꯇꯧꯒꯦ." "ꯌꯥꯔꯦꯀꯣ ꯌꯥꯝꯕꯣ, ꯑꯩ ꯁꯨꯝ ꯇꯜꯂꯛꯇꯧꯔꯦꯕꯨ." "ꯆꯠꯂꯁꯦ ꯍꯥꯏꯔꯣ?" "ꯃꯤꯔꯥꯗꯣ ꯑꯩ ꯉꯥꯏꯔꯝꯃꯅꯤꯕ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯁꯤ. ꯑꯗꯣ ꯃꯤꯅ ꯄꯤꯔꯛꯄ ꯆꯥꯕ ꯌꯥꯗꯦꯀꯣ. ꯑꯩ ꯎꯔꯔꯣꯏ ꯀꯥꯏꯅ ꯆꯥꯔꯝꯃꯕ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯂꯥꯏꯖꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯕꯨ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ꯫ ꯐꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯈꯤꯕꯅꯤ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯑꯗꯨꯃꯛ ꯃꯤꯠꯆꯦꯅꯗꯤ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯂꯤꯕꯅꯤ꯫
ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥꯔꯤꯕ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯂꯩ꯫